ꯃꯌꯥꯝꯕꯨ ꯊꯣꯏꯕꯤ ꯀꯩꯁꯥꯝꯅ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯏꯀꯣꯛꯅꯣꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯃꯍꯧꯁꯥꯒꯨꯝ ꯃꯌꯥꯝꯒꯤꯗꯃꯛꯇ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯕ ꯋꯥꯔꯤ ꯃꯆꯥ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯊꯥꯕꯤꯔꯛꯄꯅ ꯖꯦꯁꯤꯀꯥ ꯊꯤꯌꯥꯝ꯫ ꯍꯧꯖꯤꯛ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯋꯥꯔꯤ ꯑꯁꯤ ꯈꯨꯗꯣꯜ ꯇꯝꯖꯔꯤ, ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯃꯦꯝꯆꯥꯒꯤ ꯃꯆꯥꯅꯨꯄꯥ ꯑꯍꯜ ꯂꯣꯌꯥ ꯑꯗꯨ ꯂꯨꯍꯣꯡꯕ ꯆꯌꯣꯜ 2 ꯈꯛꯇ ꯉꯥꯏꯔꯤꯕꯅꯤ꯫ ꯑꯗꯨꯒ ꯂꯣꯌꯥ ꯂꯥꯡꯐꯩꯗ ꯃꯅꯥꯎꯅꯨꯄꯥ ꯇꯣꯝꯕꯒ ꯂꯣꯏꯅꯅ ꯊꯕꯛ ꯁꯨꯕ ꯆꯠꯈꯤꯔꯝꯃꯤ꯫ ꯌꯨꯝꯗꯨꯗ ꯃꯦꯝꯆꯥ ꯑꯃꯗꯤ ꯂꯣꯌꯥꯒꯤ ꯅꯨꯄꯤ ꯊꯥꯖꯒ ꯃꯈꯣꯏ 2 ꯈꯛꯇꯃꯛ ꯂꯩꯖꯔꯝꯃꯤ꯫ ꯊꯥꯖꯗꯤ ꯌꯥꯝꯅ ꯏꯪꯖ ꯇꯞꯆꯕꯤ ꯅꯨꯄꯤꯅꯤ꯫ ꯂꯣꯌꯥꯒ ꯃꯥꯒ ꯃꯇꯝ ꯀꯨꯏꯅꯗꯒꯤ ꯅꯨꯡꯁꯤꯅꯖꯗꯨꯅ ꯃꯇꯥꯡ ꯆꯥꯔꯦ ꯍꯥꯏꯗꯨꯅ ꯂꯨꯍꯣꯡꯕꯅꯤ꯫ ꯊꯥꯖꯒꯤ ꯏꯃꯨꯡꯗꯣ ꯌꯥꯝꯅ ꯀꯥ ꯍꯦꯟꯅ ꯅꯨꯡꯉꯥꯏꯕ ꯏꯃꯨꯡ ꯅꯠꯇꯦ꯫ ꯃꯃꯥ ꯂꯨꯈ꯭ꯔꯥꯕꯤ ꯑꯃꯒ ꯊꯥꯖꯒꯤ ꯃꯅꯥꯎꯅꯨꯄꯥ ꯑꯃꯒ ꯃꯈꯣꯏ 3 ꯈꯛꯇꯪ ꯂꯩꯖꯕꯅꯤ꯫ ꯑꯗꯨꯅ ꯊꯥꯖꯒꯤ ꯂꯨꯍꯣꯡꯕꯗ ꯃꯃꯥꯅ ꯉꯝꯖꯕ ꯑꯋꯣꯡ ꯑꯋꯣꯟ ꯈꯔ ꯈꯛꯇꯃꯛ ꯍꯥꯞꯄꯤꯔꯛꯂꯝꯃꯤ꯫ ꯀꯣꯟꯅ ꯑꯃꯨꯛ ꯇꯞꯅ ꯁꯦꯜ ꯈꯔ ꯃꯔꯥꯡ ꯀꯥꯏꯅ ꯂꯩꯔꯕ ꯀꯥꯟꯗ ꯑꯃꯨꯛ ꯍꯥꯞꯄꯛꯀꯦ ꯍꯥꯏꯗꯨꯅ ꯃꯃꯥꯅ ꯊꯥꯖꯗ ꯍꯥꯏꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯦꯝꯆꯥꯗꯤ ꯃꯃꯧ ꯅꯨꯄꯤ ꯊꯥꯖꯕꯨ ꯑꯋꯨꯟꯄꯣꯠ ꯌꯥꯝꯅ ꯄꯨꯔꯛꯇꯦ ꯍꯥꯏꯗꯨꯅ ꯃꯃꯧ ꯅꯨꯄꯤ ꯊꯥꯖꯒꯤ ꯃꯃꯥꯡꯗ ꯌꯥꯅꯤꯡꯗꯕꯗꯨꯃ ꯎꯠꯆꯔꯝꯃꯤ꯫ ꯑꯌꯨꯛꯀꯤ ꯃꯇꯝꯅꯤ, ꯆꯥꯛ ꯏꯁꯤꯡ ꯆꯥꯅꯕ ꯇꯥꯟꯖꯥꯅꯤ꯫ ꯃꯦꯝꯆꯥ ꯁꯨꯃꯥꯡꯗ ꯅꯨꯡꯁꯥ ꯌꯥꯏꯗꯨꯅ ꯐꯝꯗꯨꯅ ꯂꯩ꯫ ꯇꯥꯟꯖꯥꯗꯨꯗ ꯊꯥꯖ ꯏꯃꯨꯡꯗꯒꯤ ꯊꯣꯛꯂꯛꯂꯝꯃꯤ꯫ "ꯏꯃꯥ, ꯆꯥꯛ ꯂꯣꯏꯔꯦ꯫ ꯏꯃꯥ, ꯁꯤꯗ ꯃꯄꯥꯟꯗ ꯑꯣꯏꯅ ꯄꯨꯊꯣꯔꯛꯎꯔꯥ? ꯏꯃꯥꯒꯤ ꯆꯥꯛꯁꯦ, ꯅꯠꯇ꯭ꯔꯒ ꯏꯃꯨꯡꯗ ꯑꯣꯏꯅ ꯑꯗꯨꯝ ꯊꯥꯡꯗꯣꯛꯆꯔꯝꯃꯣꯔꯥ?" "ꯀꯔꯤ ꯏꯟꯁꯥꯡꯅꯣ ꯏꯕꯦꯝꯃ?" "ꯏꯃꯥ, ꯍꯪꯒꯥꯝ ꯑꯃ ꯊꯣꯡꯉꯦ, ꯌꯣꯡꯆꯥꯛ ꯁꯤꯡꯖꯨ ꯑꯃ ꯇꯧꯔꯦ." "ꯏ, ꯀꯩꯅꯣ? ꯅꯠꯇꯦ, ꯑꯩꯕꯨ ꯌꯣꯡꯆꯥꯛ ꯑꯗꯨ ꯑꯂꯨ ꯑꯉꯥꯡꯕꯒ ꯇꯧꯔꯒ ꯏꯔꯣꯜꯂꯣꯏꯗꯅ ꯍꯥꯏꯈꯤꯕ ꯅꯠꯇ꯭ꯔꯥ ꯑꯩꯅ ꯍꯥꯏꯕ ꯋꯥꯁꯦ ꯃꯨꯟꯅ ꯁꯨꯛꯇꯥ ꯇꯥꯗ꯭ꯔꯤꯁꯤꯕꯨ ꯀꯔꯤꯒꯤꯅꯣ ꯅꯪꯅ? ꯀꯔꯤꯒꯤꯅꯣ ꯍꯥꯏꯕ? ꯑꯁꯨꯛ ꯌꯥꯝꯅ ꯅꯇ꯭ꯔꯥ ꯁꯦꯟꯗ꯭ꯔꯥꯅꯔꯤꯁꯤꯕꯨ ꯀꯔꯤꯒꯤꯅꯣ ꯍꯥꯏꯕꯅꯤ? ꯑꯣꯟꯊꯣꯛꯄꯒꯤ ꯂꯥꯏꯕꯛꯅꯤꯗꯀꯣ ꯃꯦꯝꯆꯥ ꯑꯩꯒꯤ ꯂꯥꯏꯕꯛꯁꯦ꯫ ꯑꯣꯟꯊꯣꯛꯅ ꯈꯣꯡꯒꯨꯜ ꯇꯥꯗꯕꯤ ꯅꯨꯄꯤ ꯑꯃ ꯍꯦꯛ ꯐꯪꯉꯤꯗ꯫ ꯈꯨꯜ ꯑꯁꯤꯒꯤ ꯃꯃꯥꯡꯗ ꯑꯩꯅ ꯋꯥꯖꯥꯎ ꯉꯥꯡꯕ ꯃꯁꯤꯗꯩꯁꯤꯗ ꯑꯩꯒꯤ ꯏꯆꯥ ꯂꯣꯌꯥꯗꯤ ꯆꯥꯎꯅ ꯂꯨꯍꯣꯡꯒꯅꯤ, ꯑꯋꯥꯠ ꯑꯄꯥ ꯑꯃꯠꯇ ꯌꯥꯎꯍꯜꯂꯣꯏꯗꯅ ꯀꯌꯥꯗ ꯆꯥꯎꯅ ꯑꯁꯥ ꯇꯧꯖꯔꯨꯔꯤꯕ, ꯑꯗꯨꯒ ꯀꯗꯥꯏꯗꯒꯤ ꯏꯁꯨ ꯇꯥꯗꯕꯤ ꯑꯃ ꯍꯦꯛ ꯄꯨꯔꯛꯇꯅ ꯈꯨꯜꯒꯤ ꯃꯃꯥꯡꯗ ꯎꯊꯣꯛꯅꯤ ꯀꯥꯏꯈ꯭ꯔꯦꯗꯀꯣ ꯁꯩꯇꯥ꯫ ꯑꯗꯨꯒꯤꯁꯨ ꯃꯊꯛꯇ ꯑꯋꯣꯡ ꯑꯋꯣꯟꯁꯨ ꯑꯃꯠꯇ ꯍꯦꯛ ꯄꯨꯔꯛꯄ ꯅꯠꯇꯦ꯫ ꯑꯩꯗꯤ ꯃꯥꯏꯁꯦ ꯊꯝꯐꯝꯒ ꯂꯩꯇ꯭ꯔꯕꯅꯦ꯫ ꯈꯜꯂꯨꯔꯤꯕꯁꯤꯡꯗꯨꯒ ꯊꯨꯠ ꯂꯥꯎꯔ ꯇꯣꯛꯑꯗꯅ ꯅꯌꯨꯝ ꯄꯥꯟꯅꯤꯗꯤ ꯈꯪꯉꯤꯅꯦ, ꯀꯔꯤꯒꯨꯝꯕ ꯄꯣꯠꯅ ꯑꯃ ꯌꯨꯝꯁꯤꯗ ꯄꯨꯗꯨꯅ ꯂꯥꯛꯀꯅꯤꯗꯤ ꯈꯪꯗꯦꯅꯦ꯫ ꯌꯨꯝ ꯄꯥꯟꯕꯁꯦ ꯅꯨꯄꯥꯗꯪ ꯂꯩꯔꯒ ꯌꯥꯗꯕꯅꯤꯅꯦ ꯏꯕꯦꯝꯃ꯫ ꯏꯀꯣꯛꯈꯣꯏ ꯂꯥꯛꯑꯒ ꯅꯪꯅ ꯑꯃꯨꯛ ꯌꯨꯝꯁꯤꯗ ꯅꯪꯅ ꯄꯥꯟꯒꯦꯗꯤ ꯌꯥꯔꯣꯏꯅꯦ꯫ ꯅꯪꯅ ꯆꯥꯅꯤꯡꯕ ꯊꯣꯡꯅꯤꯡꯕꯗ ꯊꯣꯡꯉꯦ ꯍꯥꯏꯗꯨꯗꯤ ꯌꯥꯔꯣꯏꯌꯦꯕ, ꯌꯥꯔꯣꯏꯌꯦ." "ꯏꯃꯥ, ꯑꯩꯅ ꯊꯣꯡꯅꯤꯡꯕ ꯏꯟꯁꯥꯡ ꯊꯣꯡꯖꯕ ꯅꯠꯇꯤꯌꯦ꯫ ꯌꯣꯡꯆꯥꯛꯇꯣ ꯈꯔ ꯂꯣꯏꯔꯝꯃꯦ, ꯑꯗꯨꯅ ꯏꯔꯣꯝꯕꯗꯣ ꯍꯥꯎꯔꯔꯣꯏ ꯍꯥꯏꯗꯅ ꯁꯤꯡꯖꯨ ꯑꯣꯏꯅ ꯁꯨꯖꯕꯅꯤ ꯏꯃꯥ꯫ ꯑꯩ ꯃꯇꯨꯡꯗ ꯏꯃꯥꯅ ꯆꯥꯅꯤꯡꯕꯗꯣ ꯑꯗꯨꯝ ꯊꯣꯡꯖꯔꯒꯦ꯫ ꯉꯁꯤꯒꯤꯗꯤ ꯏꯃꯥ ꯄꯥꯡꯅ ꯁꯤ ꯑꯗꯨꯝ ꯆꯥꯕꯤꯔꯣ꯫ ꯍꯌꯦꯡꯗꯒꯤ ꯑꯩ ꯏꯃꯥꯅ ꯍꯥꯏꯕ ꯏꯟꯁꯥꯡꯗꯣ ꯑꯗꯨꯝ ꯁꯣꯏꯗꯅ ꯊꯣꯡꯖꯔꯒꯦ ꯏꯃꯥ." ꯍꯩꯈ꯭ꯔꯦꯗꯀꯣ, ꯃꯤꯊꯛ ꯁꯤꯟꯅꯕꯁꯤ ꯑꯣꯟꯊꯣꯛ ꯍꯩꯈ꯭ꯔꯦꯗꯀꯣ꯫ "ꯑꯣ, ꯍꯌꯦꯡ ꯃꯈꯩꯗꯤ ꯑꯩꯉꯣꯟꯗꯅꯦ ꯏꯃꯥ ꯀꯔꯤ ꯏꯟꯁꯥꯡ ꯊꯣꯡꯁꯤꯒꯦ ꯀꯥꯏꯗꯅ ꯁꯨꯡꯍꯪ ꯍꯪꯕꯤꯔꯛꯀꯅꯨ ꯏꯕꯦꯝꯃ꯫ ꯑꯩꯅ ꯍꯥꯏꯕꯗꯣ ꯊꯣꯡꯕꯁꯨ ꯅꯠꯇꯕꯅꯤꯅ ꯏꯕꯦꯝꯃꯅ ꯆꯥꯅꯤꯡꯕꯗꯣ ꯑꯗꯨꯝ ꯍꯦꯛꯇ ꯊꯣꯡꯕꯤꯌꯨ." ꯑꯁꯤ ꯍꯥꯏꯔꯝꯗꯨꯅ ꯃꯦꯝꯆꯥ ꯏꯃꯨꯡꯗ ꯆꯪꯈꯤꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯃꯦꯝꯆꯥ ꯑꯌꯥꯝꯕ ꯃꯇꯝꯗ ꯃꯃꯧ ꯅꯨꯄꯤ ꯊꯥꯖꯕꯨ ꯊꯤꯅ ꯉꯥꯡꯕꯤꯔꯝꯃꯤ꯫ ꯀꯩꯁꯨ ꯂꯩꯇꯕ, ꯀꯩꯁꯨ ꯅꯠꯇꯕ ꯋꯥ ꯑꯃꯗꯒꯤ ꯃꯊꯣꯡ ꯃꯔꯝ ꯆꯥꯗꯅ ꯑꯋꯨꯟꯄꯣꯠꯀꯤ ꯋꯥ ꯄꯨꯁꯤꯜꯂꯛꯇꯨꯅ ꯊꯥꯖꯗ ꯊꯤꯅ ꯉꯥꯡꯕ ꯍꯥꯏꯕꯁꯤ ꯃꯦꯝꯆꯥꯒꯤ ꯍꯩꯅꯕꯤꯅꯤ꯫ ꯊꯥꯖꯁꯨ ꯑꯁꯨꯝ ꯇꯣꯏꯅ ꯉꯥꯡꯂꯛꯂꯕꯅꯤꯅ ꯀꯔꯤꯁꯨ ꯍꯦꯟꯖꯤꯟꯅ ꯈꯟꯖꯤꯜꯂꯨꯗ꯭ꯔꯦ꯫ ꯃꯅꯦꯝꯒꯤ ꯍꯩꯅꯕꯤꯅꯤ ꯍꯥꯏꯅ ꯈꯟꯗꯣꯛꯆꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯊꯥꯖ ꯃꯄꯨꯛꯅꯤꯡꯗꯗꯤ ꯅꯨꯡꯉꯥꯏꯇꯕ ꯑꯗꯨ ꯄꯣꯛꯆꯔꯝꯃꯤ꯫ ꯅꯣꯡꯃ ꯅꯨꯡꯊꯤꯜꯒꯤ ꯃꯇꯝꯅꯤ꯫ ꯊꯥꯖꯗ ꯈꯨꯜꯒꯤ ꯄꯨꯈ꯭ꯔꯤ ꯑꯆꯧꯕꯗ ꯊꯣꯛꯇꯨꯅ ꯆꯥꯛ ꯊꯣꯡꯅꯕ ꯏꯁꯤꯡ ꯂꯩꯇ꯭ꯔꯦ ꯍꯥꯏꯗꯨꯅ ꯏꯁꯤꯡ ꯁꯣꯛꯄ ꯆꯠꯂꯝꯃꯤ꯫ ꯃꯥꯅ ꯏꯁꯤꯡ ꯁꯣꯛꯄ ꯆꯠꯄ ꯃꯇꯝꯗ ꯊꯪꯅꯕꯒꯤ ꯃꯆꯦ ꯊꯣꯏꯕꯤꯒ ꯊꯦꯡꯅꯗꯨꯅ ꯋꯥꯔꯤ ꯉꯥꯏꯍꯥꯛ ꯇꯧꯗꯨꯅ ꯑꯗꯨꯛ ꯂꯩꯖꯔꯝꯃꯤ꯫ "ꯏꯕꯦꯝꯃ ꯊꯥꯖ, ꯅꯪꯕꯨ ꯑꯩꯈꯣꯏꯗꯒ ꯈꯔ ꯀꯣꯏꯊꯣꯔꯛ ꯈꯣꯠꯂꯛꯇꯅ ꯈꯔꯁꯨ ꯇꯧꯋꯣ꯫ ꯅꯪꯕꯨ ꯏꯕꯦꯝꯃ ꯑꯁꯨꯛ ꯅꯛꯅ ꯊꯪꯅꯅ ꯂꯩꯔꯒ ꯅꯣꯡꯇ ꯂꯥꯛꯇꯦ ꯅꯪꯅ ꯇꯧꯔꯤꯕ꯫ ꯅꯪꯕꯨ ꯌꯨꯝꯗꯨꯗ ꯀꯩꯗꯧꯔꯒ ꯂꯩꯒꯦ? ꯏꯃꯨꯡꯗ ꯁꯨꯝ ꯂꯩꯁꯤꯟꯗꯨꯅ ꯂꯩꯔꯤꯗꯣ ꯕꯤꯕꯨꯂꯥꯒ ꯆꯨꯗ꯭ꯔꯕ ꯅꯪꯕꯨ?" "ꯏꯆꯦ, ꯑꯩꯈꯣꯏ ꯏꯃꯥꯒꯤ ꯊꯕꯛ ꯑꯃ ꯇꯧꯔꯤꯉꯩꯗ ꯍꯦꯛꯇ ꯃꯇꯝꯁꯦ ꯀꯣꯟꯅꯍꯧꯗꯦ ꯏꯆꯦ꯫ ꯑꯗꯨꯒ ꯑꯩꯈꯣꯏ ꯃꯥꯅ ꯃꯄꯥꯟ ꯏꯄꯥꯟ ꯊꯣꯛꯄꯁꯨ ꯀꯌా ꯄꯥꯝꯗꯦ ꯍꯥꯏꯌꯦ ꯏꯆꯦ꯫ ꯑꯗꯨꯅ ꯑꯩ ꯁꯨꯝ ꯂꯥꯛꯆꯗꯕꯅꯤ꯫ ꯏꯃꯥꯅ ꯌꯨꯝꯗ ꯂꯩꯇꯕ ꯇꯥꯟꯖꯥꯗ ꯀꯣꯏꯊꯣꯛꯆꯔꯒꯦ ꯏꯆꯦ." "ꯍꯣꯏ ꯊꯥꯖ, ꯑꯗꯨꯗꯤ ꯏꯆꯦꯁꯨ ꯑꯃꯨꯛ ꯆꯪꯈ꯭ꯔꯒꯦ, ꯅꯪꯁꯨ ꯆꯪꯖꯔꯣ."
ꯊꯥꯖꯅ ꯌꯨꯝꯗ ꯍꯜꯂꯛꯄ ꯃꯇꯝꯗ ꯃꯅꯦꯝ ꯏꯕꯦꯝꯃ ꯃꯦꯝꯆꯥꯗꯨ ꯃꯈ꯭ꯋꯥꯡꯒ ꯃꯦꯠꯂꯗꯨꯅ ꯁꯨꯃꯥꯡꯗ ꯂꯩꯔꯝꯕꯗ ꯎꯕꯗ ꯊꯥꯁꯦ ꯌꯥꯝꯅ ꯀꯤꯔꯝꯃꯤ. ꯅꯪ ꯉꯁꯥꯏꯗꯒꯤ ꯏꯁꯤꯡ ꯁꯅꯥꯕꯨꯟꯗꯨꯃ ꯁꯣꯛꯄꯗ ꯃꯇꯝꯁꯦ ꯑꯁꯨꯛ ꯀꯨꯏꯔꯤꯁꯤꯕꯨ ꯀꯔꯤꯒꯤꯅꯣ? ꯌꯨꯝꯁꯤ ꯊꯕꯛ ꯃꯌꯥꯝ ꯑꯃ ꯄꯩꯗꯨꯅ ꯂꯩ ꯍꯥꯏꯕꯁꯤ ꯅꯁꯥꯅ ꯈꯪꯗ꯭ꯔ ꯅꯪꯕꯣ? ꯁꯨꯝ ꯑꯩꯅ ꯊꯤꯟꯗꯨꯅ ꯇꯥꯛꯎ ꯍꯥꯏꯕ꯭ꯔꯣ? ꯍꯥꯏꯔꯤꯕ꯭ꯔꯣ? ꯁꯦ ꯍꯤꯡꯒꯣꯜꯗ ꯇꯥꯔꯤꯕ ꯃꯅꯥ ꯃꯁꯤꯡꯁꯤꯡꯁꯦ ꯏꯁꯤꯡ ꯆꯥꯏꯌꯨ. ꯂꯣꯏꯅ ꯏꯁꯤꯡ ꯋꯥꯠꯂꯤꯕꯅꯤ ꯃꯅꯥ ꯃꯁꯤꯡꯁꯤꯡꯁꯦ. ꯍꯥꯏꯅꯗ꯭ꯔꯤꯉꯩ ꯈꯪꯗꯦꯅꯦ ꯃꯝꯁꯤꯗ ꯈꯨꯗꯣꯝꯕꯤꯅ ꯆꯥꯛ ꯊꯤꯟꯗ꯭ꯔꯤꯈꯩ. ꯑꯁꯨꯛ ꯌꯥꯝꯅ ꯋꯥ ꯍꯥꯏꯅꯕ ꯄꯥꯝꯕ ꯃꯧꯁꯤꯕꯨ ꯀꯔꯤ ꯃꯧꯅꯣ ꯈꯪꯖꯔꯛꯆꯗꯦꯗ ꯍꯥꯏ. ꯃꯧꯒ ꯈꯤꯔꯦꯀꯣ. ꯈꯤꯔꯦ ꯍꯥꯏꯔꯤꯁꯤꯅꯦ ꯑꯩ. ꯈꯤꯔꯦ ꯁꯩꯛꯇ ꯈꯤꯔꯦ. ꯍꯣꯏ ꯏꯃꯥ, ꯑꯩ ꯃꯅꯥ ꯃꯁꯤꯡꯁꯤꯡꯁꯦ ꯏꯁꯤꯡ ꯆꯥꯏꯖꯔꯒꯦ. ꯏꯃꯥ ꯄꯣꯊꯥꯕꯤꯔꯨꯔꯣ. ꯑꯩ ꯇꯧꯖꯍꯧꯔꯒꯦ ꯏꯃꯥ. ꯑꯗꯣ ꯈꯔꯁꯨ ꯍꯥꯏꯅꯗꯕꯤꯗ ꯅꯁꯥꯅ ꯈꯪꯅ ꯇꯧꯋꯣꯕ ꯀꯣ. ꯀꯔꯤ ꯊꯣꯏꯅ ꯇꯧꯖ ꯁꯥꯏꯅꯣ ꯈꯪꯗꯦꯅꯦ. ꯃꯦꯝꯆꯥ ꯑꯁꯨꯝꯅ ꯊꯥꯖꯕꯨ ꯑꯌꯥꯝꯕ ꯃꯇꯝꯗ ꯌꯦꯡꯁꯤꯟꯗꯨꯅꯇ ꯂꯩꯔꯝꯃꯤ. ꯊꯥꯖꯅ ꯇꯧꯕ ꯊꯕꯛ ꯈꯨꯗꯤꯡꯃꯛ ꯃꯦꯝꯆꯥꯅ ꯉꯥꯡꯍꯧꯗ꯭ꯔꯕꯗꯤ ꯌꯥꯗꯦ ꯍꯥꯏꯕ ꯃꯇꯥꯒꯨꯝꯅ ꯃꯦꯝꯆꯥ ꯑꯗꯨꯝ ꯉꯥꯡꯖꯔꯝꯃꯤ. ꯑꯗꯨꯕꯨ ꯊꯥꯖ ꯄꯨꯝꯅꯃꯛ ꯈꯪꯖꯤꯟꯗꯨꯅ ꯃꯅꯦꯝꯕꯨ ꯌꯥꯅꯕ ꯆꯠꯂꯝꯃꯤ. ꯑꯗꯨꯕꯨ ꯃꯥꯅ ꯇꯧꯕ ꯊꯕꯛꯇ ꯅꯣꯡꯃꯇ ꯃꯅꯦꯝ ꯏꯕꯦꯝꯃ ꯃꯦꯝꯆꯥꯗꯤ ꯄꯦꯟꯕ ꯀꯧꯕ ꯁꯨꯛꯂꯩ ꯂꯩꯔꯝꯗꯦ. ꯅꯣꯡꯃꯁꯨ ꯃꯦꯝꯆꯥ ꯃꯪꯒꯣꯜꯗ ꯐꯝꯗꯨꯅ ꯃꯊꯟꯇ ꯉꯥꯡꯗꯨꯅ ꯂꯩꯔꯝꯃꯤ. ꯃꯇꯝꯗꯨꯗ ꯊꯥꯖꯁꯨ ꯑꯌꯨꯛꯀꯤ ꯆꯥꯛ ꯊꯣꯡꯖꯗ꯭ꯔꯤ. ꯑꯗꯨꯕꯨ ꯃꯄꯥꯟꯗ ꯃꯦꯝꯆꯥꯅ ꯉꯥꯡꯂꯤꯕ ꯈꯨꯗꯤꯡꯃꯛ ꯊꯥꯖꯁꯨ ꯂꯣꯏꯅ ꯇꯥꯔꯝꯃꯤ. ꯄꯣꯠꯅꯥꯎꯇ ꯌꯥꯎꯗ ꯂꯥꯛꯀꯅꯤꯗꯣ ꯂꯥꯛꯂꯤꯕꯁꯤꯕꯨ ꯉꯛꯈ꯭ꯔꯦꯗ. ꯊꯣꯛꯅ ꯉꯛꯈ꯭ꯔꯦꯗ. ꯌꯥꯝ ꯉꯛꯈ꯭ꯔꯦ. ꯊꯣꯛꯅ ꯉꯝꯈ꯭ꯔꯦꯗ. ꯃꯥꯏꯒꯁꯦ ꯑꯃꯠꯇ ꯍꯦꯛ ꯄꯥꯗ꯭ꯔ ꯃꯥꯜꯂꯦ ꯋꯥꯅꯤ. ꯌꯨꯝ ꯄꯥꯅꯤꯗꯣ ꯍꯥꯏꯗꯨꯅ ꯃꯁꯥ ꯈꯛꯇꯃꯛ ꯍꯦꯛꯇ ꯄꯨꯊꯣꯛꯂꯒ ꯂꯥꯛꯏꯁꯤ ꯑꯣꯟꯊꯣꯛꯅ ꯏꯀꯥꯏꯈ꯭ꯔꯦꯗꯀꯣ ꯑꯩꯗꯤ. ꯁꯅꯥ ꯃꯆꯦꯠ ꯑꯃꯗ ꯐꯥꯎꯕ ꯍꯦꯛ ꯄꯨꯔꯛꯇꯕꯁꯤꯕꯨ ꯀꯔꯤ ꯃꯧꯅꯣ ꯈꯪꯗꯦ. ꯌꯥꯝ ꯏꯀꯥꯏꯗꯦꯗꯀꯣ ꯃꯤꯁꯤꯡꯁꯦ. ꯑꯩꯅ ꯌꯥꯝꯅ ꯉꯛꯏꯕꯗꯤ ꯃꯣꯏꯒꯤ ꯃꯄꯥꯝꯒꯤ ꯃꯤꯁꯤꯡꯗꯨꯅꯤ. ꯉꯝꯈ꯭ꯔꯦ. ꯃꯆꯥ ꯅꯤꯉꯣꯜ ꯑꯃ ꯌꯥꯎꯔꯕꯗꯤ ꯋꯥꯠꯂꯤꯀꯥꯟ ꯉꯜꯂꯤꯀꯥꯟ ꯃꯇꯝꯗꯒꯤ ꯑꯋꯣꯡ ꯑꯋꯣꯟ ꯈꯔ ꯑꯗꯨꯝ ꯂꯥꯡꯁꯤꯟꯕ ꯌꯥꯏ ꯍꯥꯏꯕꯁꯤ ꯃꯍꯧꯁꯥꯗꯒꯤ ꯇꯧꯗꯨꯅ ꯂꯥꯛꯂꯕꯅꯤ. ꯁꯤ ꯃꯣꯏꯗꯤ ꯈꯪꯗꯦꯅꯦ. ꯃꯤꯔꯛ ꯊꯣꯛꯑꯝꯃꯣꯏꯌꯦ. ꯃꯤꯔꯛꯇꯤ ꯂꯥꯛꯑꯝꯃꯣꯏ. ꯌꯨꯝꯗꯣꯡ ꯄꯣꯛꯇꯨꯗ ꯂꯩꯁꯤꯜꯂꯕꯅꯤꯅ ꯀꯔꯤꯝꯇ ꯈꯪꯉꯛꯑꯝꯃꯣꯏꯑꯕ. ꯀꯔꯤꯝꯇ ꯈꯪꯉꯝꯃꯣꯏ ꯍꯥꯏꯔꯤꯁꯤꯅꯤ. ꯑꯗꯨꯝ ꯆꯥꯈ꯭ꯔꯦꯗꯀꯣ ꯑꯩ. ꯃꯁꯤ ꯄꯨꯝꯅꯃꯛꯁꯦ ꯑꯩꯒꯤ ꯏꯆꯥꯅꯨꯄꯥꯅ ꯊꯣꯛꯍꯟꯕꯅꯤ. ꯃꯥꯅꯦ ꯑꯩ ꯈꯪꯂꯤꯗꯅ. ꯑꯩꯉꯣꯟꯗ ꯍꯥꯏꯔꯝꯗꯅ ꯅꯨꯄꯤ ꯄꯨꯁꯤꯜꯂꯛꯄꯗꯒꯤ ꯊꯣꯛꯂꯤꯕ ꯉꯥꯛꯇꯅꯦꯕ ꯃꯥ. ꯑꯩ ꯌꯥꯝ ꯄꯦꯟꯗꯦ ꯍꯥꯏꯔꯤꯁꯤꯅꯤ. ꯑꯩ ꯄꯦꯟꯈꯤꯗ꯭ꯔꯦꯗꯀꯣ ꯑꯩ. ꯃꯅꯦꯝ ꯃꯦꯝꯆꯥꯅ ꯍꯥꯏꯔꯤꯕ ꯉꯥꯡꯂꯤꯕ ꯃꯌꯥꯝꯗꯨ ꯇꯥꯔꯒ ꯆꯥꯛꯈꯨꯝꯗ ꯆꯥꯛ ꯊꯣꯡꯗꯨꯅ ꯂꯩꯔꯤꯕ ꯊꯥꯖ ꯃꯇꯣꯝꯇ ꯆꯥꯛ ꯊꯣꯡꯅ ꯀꯞꯆꯔꯝꯃꯤ. ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡ ꯊꯥꯖꯁꯨ ꯆꯥꯛ ꯂꯣꯏꯖꯔꯝꯃꯤ. ꯃꯅꯦꯝꯗ ꯆꯥꯛꯀꯤ ꯄꯥꯎ ꯄꯤꯒꯦ ꯍꯥꯏꯗꯨꯅ ꯂꯥꯛꯆꯔꯝꯃꯤ. ꯏꯃꯥ, ꯆꯥꯛ ꯂꯣꯏꯔꯦ. ꯑꯩ ꯆꯥꯛ ꯊꯥꯡꯗꯣꯛꯆꯔꯔꯣꯏ ꯏꯃꯥ. ꯑꯩ ꯆꯥꯛ ꯆꯥꯔꯣꯏ. ꯑꯩꯒꯤ ꯆꯥꯛꯀ ꯊꯤꯔꯨꯅꯨ. ꯃꯅꯤꯡꯂꯣꯝꯒꯤ ꯎꯁꯣꯞꯇꯣ ꯉꯁꯤꯅꯤ. ꯑꯗ ꯑꯣꯏꯅ ꯆꯠꯂꯅꯤ ꯑꯩꯗꯤ. ꯍꯩꯃꯥ, ꯑꯩꯗꯤ ꯀꯥꯎꯊꯣꯛꯂꯨꯔꯦ ꯏꯃꯥ. ꯀꯥꯎꯗꯅ ꯏꯃꯥꯒꯤ ꯆꯥꯛꯁꯨ ꯑꯗꯨꯝ ꯍꯥꯞꯆꯤꯜꯂꯨꯔꯦ ꯑꯩꯗꯤ. ꯉꯁꯤ ꯑꯣꯏꯔꯦ ꯃꯣꯏꯒꯤ ꯎꯁꯣꯞꯇꯣ. ꯀꯥꯎꯅꯤꯌꯦ. ꯅꯪꯗꯤ ꯀꯥꯎꯅꯤ. ꯅꯪꯅ ꯀꯥꯎꯗꯕꯕꯨ ꯀꯔꯤ ꯂꯩꯒꯦ? ꯊꯕꯛ ꯈꯨꯗꯤꯡꯃꯛ ꯑꯩꯅ ꯍꯥꯏꯗ꯭ꯔꯗꯤ ꯈꯪꯕ꯭ꯔꯥ ꯅꯪꯕꯣ? ꯂꯥꯡꯐꯩꯗꯤ ꯏꯆꯥꯁꯤꯡꯗꯨꯅ ꯊꯕꯛ ꯋꯥꯅ ꯁꯦꯜ ꯇꯥꯜꯂꯤꯕꯗꯣ ꯅꯪꯅ ꯑꯁꯨꯝꯅ ꯆꯦꯡ ꯆꯥꯛ ꯃꯥꯡꯍꯟꯅꯗꯕ ꯅꯠꯇ꯭ꯔꯣ ꯅꯪꯅ ꯁꯤꯜꯂꯤꯁꯦ? ꯃꯥꯡꯍꯟ ꯇꯥꯡꯍꯟꯕ ꯌꯥꯝ ꯄꯥꯝꯃꯤ ꯅꯪ ꯁꯤ ꯏꯕꯦꯝꯃ. ꯁꯦꯜꯗꯣ ꯅꯪꯅ ꯇꯥꯟꯗ꯭ꯔꯕꯅꯤꯅ ꯑꯋꯥꯕꯁꯦ ꯀꯔꯤꯝꯇ ꯈꯪꯗ꯭ꯔꯦꯕ. ꯏꯃꯥ, ꯑꯩ ꯇꯁꯦꯡꯅ ꯀꯥꯎꯗꯨꯅ ꯇꯧꯖꯕꯅꯤ. ꯏꯃꯥ ꯎꯁꯣꯞ ꯆꯠꯀꯅꯤ ꯈꯪꯂꯝꯃꯗꯤ ꯑꯩ ꯏꯃꯥꯒꯤ ꯆꯥꯛ ꯍꯥꯞꯄꯝꯃꯣꯏꯌꯦ ꯏꯃꯥ. ꯑꯩ ꯀꯥꯎꯗꯨꯅ ꯇꯧꯖꯕꯅꯤ. ꯏꯃꯥꯒꯤ ꯆꯥꯛ ꯁꯔꯨꯛꯁꯦ ꯑꯩ ꯍꯣꯔꯦꯟ ꯅꯨꯃꯤꯗꯥꯡ ꯆꯥꯔꯒꯦ ꯏꯃꯥ. ꯑꯩ ꯅꯨꯃꯤꯗꯥꯡ ꯆꯥꯔꯒꯦ. ꯁꯥꯎꯕꯤꯔꯅꯨ. ꯅꯣꯡ ꯅꯤꯅꯤꯒꯤ ꯃꯇꯨꯡꯗ ꯂꯣꯌꯥꯒ ꯇꯣꯝꯕꯒꯁꯨ ꯃꯌꯨꯝꯗ ꯍꯜꯂꯛꯆꯔꯝꯃꯤ. ꯃꯃꯥ ꯑꯃꯗꯤ ꯊꯥꯖ ꯃꯈꯣꯏ ꯑꯅꯤꯒꯤ ꯐꯤꯔꯣꯜꯁꯨ ꯈꯔ ꯂꯩꯔꯛꯂꯝꯃꯤ. ꯊꯥꯖ ꯃꯄꯨꯔꯣꯏꯕꯅ ꯌꯨꯝꯗ ꯍꯜꯂꯛꯄꯗ ꯌꯥꯝꯅ ꯍꯔꯥꯎꯖꯔꯝꯃꯤ. ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯅꯤ. ꯃꯈꯣꯏ ꯄꯨꯟꯅ ꯆꯥꯛ ꯆꯥꯔꯝꯃꯤ. ꯏꯇꯩꯃꯒꯤ ꯉꯁꯤꯒꯤ ꯏꯟꯁꯥꯡꯁꯤꯗꯤ ꯍꯥꯏꯗꯅ ꯀꯥꯟꯅꯗ꯭ꯔꯤ ꯏꯇꯩꯃ. ꯌꯥꯝ ꯁꯥꯊꯤꯅ ꯍꯥꯎꯏ. ꯁꯨꯃꯥꯏꯅ ꯉꯥꯒ ꯊꯣꯡꯕ ꯆꯥꯗꯕ ꯀꯨꯏꯔꯕꯩꯔꯥ ꯀꯩꯅꯣ ꯌꯥꯝ ꯍꯥꯎꯏꯕ ꯏꯇꯩꯃ. ꯑꯩ ꯆꯥꯛꯁꯤ ꯑꯣꯛꯀꯗꯧꯕ ꯃꯥꯟꯗ꯭ꯔꯦ. ꯆꯥꯛꯀ ꯂꯩꯍꯧꯗ꯭ꯔꯕꯣ? ꯂꯩꯍꯧꯔꯤꯌꯦ ꯇꯣꯝꯕ. ꯏꯇꯩꯃ ꯍꯥꯞꯄꯤꯔꯛꯀꯦꯁꯦ. ꯊꯨꯝ ꯑꯁꯨꯛ ꯌꯥꯛꯂꯤꯕ ꯃꯣꯔꯣꯛꯁꯨ ꯑꯁꯨꯛ ꯁꯥꯔꯤꯕ ꯏꯟꯁꯥꯡꯁꯤꯕꯨ ꯍꯥꯎꯏ ꯁꯤꯕꯨ ꯀꯩꯅꯣꯅꯦ ꯇꯣꯝꯕ ꯅꯪꯕꯣ? ꯏꯟꯁꯥꯡꯅꯦꯅ ꯉꯥ ꯑꯗꯨꯝ ꯄꯥꯝꯃꯨꯏꯅꯦ ꯑꯩꯗꯤ. ꯁꯤꯕꯨ ꯏꯟꯁꯥꯡꯅꯦꯅ ꯆꯥꯕ ꯌꯥꯗ꯭ꯔꯦꯕꯁꯦ. ꯆꯥꯕ ꯌꯥꯗ꯭ꯔꯦ. ꯏꯟꯁꯥꯡꯗꯨ ꯇꯁꯦꯡꯅꯃꯛꯇꯤ ꯍꯥꯎꯔꯤꯕꯅꯤ. ꯑꯗꯨꯕꯨ ꯃꯦꯝꯆꯥ ꯍꯥꯏꯒꯦ ꯌꯥꯎꯅ ꯍꯥꯏꯔꯤꯕꯅꯤ. ꯃꯥꯅ ꯃꯃꯧ ꯅꯨꯄꯤꯗ ꯌꯦꯡꯂꯤꯕ ꯃꯤꯠꯌꯦꯡꯁꯤ ꯃꯆꯥꯁꯤꯡꯁꯨ ꯂꯣꯏꯅꯃꯛ ꯈꯪꯏ. ꯇꯣꯝꯕꯅ ꯀꯩꯅꯣ ꯏꯃꯥ? ꯑꯁꯨꯛ ꯍꯥꯎꯔꯤꯕ ꯏꯟꯁꯥꯡꯁꯤꯕꯨ ꯍꯥꯎꯇꯦ ꯍꯥꯏꯔꯤꯁꯤꯕꯣ? ꯅꯠꯇꯦ ꯏꯃꯥꯕꯨ ꯆꯤꯜꯂꯩꯒ ꯄꯣꯛꯊꯣꯛꯄ꯭ꯔꯣ ꯏꯃꯥ? ꯑꯩꯈꯣꯏꯗꯤ ꯏꯟꯁꯥꯡꯁꯦ ꯀꯩꯁꯨ ꯇꯧꯗꯦꯅꯦ. ꯅꯁꯥ ꯅꯥꯔꯛꯇꯨꯒꯤ ꯇꯧꯕ ꯁꯣꯏꯅ ꯑꯣꯏꯔꯝꯒꯅꯤꯀꯣ ꯏꯃꯥꯒꯤꯗꯣ. ꯑꯗꯣ ꯏꯃꯥꯒꯤ ꯆꯥꯛꯇꯣ ꯎꯍꯗꯤ ꯑꯩꯉꯣꯟꯗ ꯍꯥꯞꯆꯤꯜꯂꯣ. ꯑꯩꯗꯤ ꯑꯣꯟꯊꯣꯛꯅ ꯍꯥꯎꯈ꯭ꯔꯦ ꯉꯁꯤ ꯑꯩꯈꯣꯏ ꯏꯇꯩꯃꯒꯤ ꯉꯥ ꯊꯣꯡꯕꯁꯦ. ꯆꯥꯐꯝ ꯊꯣꯛꯄ ꯇꯨꯃꯤꯟꯅ ꯆꯥꯎ. ꯅꯪ ꯑꯃ ꯋꯥ ꯆꯕꯦꯡ ꯍꯦꯛ ꯉꯥꯡꯉꯗꯅ ꯏꯕ. ꯀꯅꯥꯅ ꯇꯥꯅꯤꯡꯉꯦꯅ ꯇꯧꯔꯤꯅꯣ? ꯇꯨꯃꯤꯟ ꯂꯩꯌꯨ.
ꯊꯥꯖ ꯃꯈꯨꯠ ꯍꯥꯝꯗꯣꯛꯆꯗꯨꯅ ꯆꯐꯨꯗꯒꯤ ꯆꯥ ꯈꯔ ꯂꯧꯊꯣꯛꯇꯨꯅ ꯇꯣꯝꯕꯗ ꯍꯥꯞꯆꯔꯝꯃꯤ꯫ ꯅꯨꯄꯤ ꯑꯩꯒꯤꯁꯨ ꯆꯥꯛꯇꯣ ꯈꯔ ꯍꯥꯞꯄꯝꯃꯨꯍꯦ, ꯏꯟꯁꯥꯡꯗꯤ ꯌꯥꯔꯦ, ꯆꯥꯛꯇꯣ ꯈꯔ ꯍꯥꯞꯄꯝ꯫ ꯍꯣꯏ ꯃꯈꯣꯏ ꯇꯥꯆꯧ ꯍꯥꯞꯄꯝꯒꯦ꯫ ꯅꯨꯃꯤꯗꯥꯡ ꯃꯈꯣꯏ ꯂꯣꯏꯅ ꯆꯥꯛ ꯇꯣꯛꯂ ꯃꯇꯨꯡ ꯃꯥꯒꯤ ꯀꯥꯗ ꯄꯣꯊꯥꯕ ꯆꯪꯅꯈꯤꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯊꯥꯖꯗꯤ ꯀꯣꯜꯂꯤꯛ ꯋꯥꯏꯔꯝ ꯐꯦꯡꯈꯣꯠꯇꯅ ꯇꯧꯔꯤꯉꯩꯗ ꯃꯇꯝ ꯈꯔꯗꯤ ꯑꯗꯨꯃꯛ ꯆꯪꯂꯝꯃꯤ꯫ ꯃꯥꯅ ꯊꯕꯛ ꯏꯪꯈꯥꯡ ꯂꯣꯏꯔꯗꯨꯅ ꯀꯥꯗ ꯆꯪꯂꯛꯄ ꯃꯇꯝꯗ ꯃꯥꯒꯤ ꯅꯨꯄꯥ ꯂꯣꯌꯥꯗꯨ ꯇꯨꯝꯗꯕ ꯃꯈꯩ ꯃꯥꯒꯤ ꯅꯨꯄꯤꯕꯨ ꯉꯥꯏꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯊꯕꯛ ꯏꯪꯈꯥꯡ ꯂꯣꯏꯔꯕ꯭ꯔꯣ ꯅꯪꯕꯣ? ꯂꯣꯏꯔꯦ ꯃꯈꯣꯏ ꯇꯥꯆꯧ꯫ ꯍꯟꯗꯛꯅ ꯀꯌꯥꯝ ꯀꯨꯏꯅ ꯂꯩꯗꯣꯏꯅꯣ? ꯆꯌꯣꯜ ꯑꯃꯃꯨꯛꯇꯤ ꯂꯩꯒꯦ ꯈꯜꯂꯤ, ꯑꯗꯨꯒ ꯍꯟꯗꯛ ꯆꯠꯄꯗꯗꯤ ꯊꯕꯛ ꯁꯨꯐꯝ ꯑꯇꯣꯞꯄ ꯃꯐꯝ ꯑꯃ ꯍꯣꯡꯉꯅꯤ꯫ ꯑꯋꯥꯡꯂꯣꯝꯒꯤ ꯇꯥ ꯇꯣꯃꯥꯡꯗꯣ ꯃꯣꯏꯒ ꯄꯨꯟꯅ ꯑꯃꯨꯛ ꯆꯠꯂꯅꯤ꯫ ꯑꯥꯗ ꯑꯣꯏꯅ ꯆꯠꯂꯅꯤ, ꯁꯦꯜꯁꯨ ꯑꯥꯗꯅ ꯈꯔ ꯌꯥꯝꯃꯤ꯫ ꯑꯣ ꯌꯥꯝ ꯐꯔꯦꯅꯦ ꯑꯗꯨꯗꯤ꯫ ꯑꯩꯈꯣꯏ ꯇꯣꯝꯕꯁꯨ ꯄꯨꯟꯅ ꯆꯠꯇꯣꯏ ꯅꯠꯇ꯭ꯔꯣ ꯃꯈꯣꯏ ꯇꯥꯆꯧ? ꯍꯣꯏ ꯑꯩꯈꯣꯏ ꯇꯣꯝꯕꯁꯨ ꯄꯨꯟꯅ ꯆꯠꯀꯗꯕꯅꯤ꯫ ꯑꯗꯣ ꯉꯥꯏꯈꯣꯅꯦ ꯅꯨꯄꯤ, ꯑꯩꯗꯤ ꯀꯥꯎꯕꯨ ꯀꯥꯎꯏꯅꯦ꯫ ꯁꯤꯒꯤ ꯁꯦꯜꯁꯤꯡꯁꯤ ꯂꯧꯁꯤꯜꯂꯨ, ꯅꯪꯒꯤ ꯁꯅꯥ ꯃꯆꯥ ꯑꯃ ꯁꯥꯖꯔꯨꯁꯤꯅ꯫ ꯅꯪꯅ ꯁꯅꯥ ꯂꯩꯀꯣꯟ ꯑꯝꯇ ꯌꯥꯎꯗ ꯂꯩꯕꯗꯣ ꯑꯩ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦ꯫ ꯍꯧꯖꯤꯛꯃꯛꯀꯤꯗꯤ ꯑꯆꯧꯕꯃꯛ ꯁꯥꯕ ꯉꯝꯗ꯭ꯔꯕꯁꯨ ꯃꯆꯥ ꯑꯃꯗꯤ ꯁꯥꯖꯔꯨꯁꯤꯅ꯫ ꯌꯥꯔꯅꯤꯗ ꯃꯈꯣꯏ ꯇꯥꯆꯧ, ꯏꯃꯥꯅ ꯈꯪꯈ꯭ꯔꯒ ꯋꯥ ꯊꯣꯛꯀꯅꯤ꯫ ꯑꯩꯅ ꯑꯩꯈꯣꯏ ꯌꯨꯝꯒꯤ ꯏꯃꯥꯗ ꯅꯍꯥꯟꯃꯨꯛꯇꯤ ꯍꯥꯏꯈꯤꯕꯅꯤ, ꯑꯩꯒꯤ ꯂꯩ ꯃꯆꯥ ꯑꯃ ꯁꯥꯕꯤꯌꯨ ꯍꯥꯏꯗꯅ꯫ ꯁꯦꯜꯁꯤꯡꯁꯦ ꯏꯃꯥꯗ ꯑꯣꯏꯅ ꯄꯤꯁꯤꯟꯕꯤꯌꯨ꯫ ꯏꯃꯥꯗ ꯁꯦꯜ ꯄꯤꯁꯤꯜꯂꯛꯇ꯭ꯔꯕꯗꯤ ꯏꯃꯥꯅ ꯑꯩꯉꯣꯟꯗ ꯑꯣꯏꯅ ꯉꯥꯡꯉꯛꯀꯅꯤ ꯃꯈꯣꯏ ꯇꯥꯆꯧ꯫ ꯏꯃꯥꯗ ꯁꯦꯜ ꯄꯤꯈ꯭ꯔꯕꯅꯤꯅꯦ, ꯁꯤꯗꯤ ꯑꯩꯅ ꯇꯨꯃꯤꯟꯅ ꯈꯔ ꯇꯨꯡꯁꯤꯟꯖꯕ ꯁꯦꯜꯅꯤꯅꯦ ꯅꯨꯄꯤ꯫ ꯑꯩꯈꯣꯏ ꯏꯃꯥꯁꯦ ꯈꯔꯗꯤ ꯍꯦꯟꯃꯜꯂꯕꯅꯤꯕ, ꯑꯍꯜ ꯑꯁꯨꯛ ꯑꯣꯏꯔꯀꯥꯟꯁꯤꯗ ꯑꯁꯨꯛ ꯌꯥꯝꯅ ꯊꯃꯣꯏ ꯄꯤꯁꯤꯕꯨ ꯀꯔꯤꯒꯤꯅꯣ ꯈꯪꯗꯦꯅꯦ ꯑꯩꯈꯣꯏ ꯏꯃꯥꯁꯦ꯫ ꯑꯗꯨꯒ ꯀꯩꯅꯣ ꯅꯪꯅ ꯌꯨꯝꯒꯤ ꯏꯃꯥꯗ ꯁꯅꯥ ꯁꯥꯎ ꯍꯥꯏꯗꯨꯅ ꯀꯔꯤꯒꯤ ꯍꯥꯏꯔꯤꯕꯅꯣ? ꯏꯃꯥ ꯁꯣꯟꯕꯤꯗꯨꯅ ꯀꯗꯥꯏꯗꯒꯤ ꯁꯦꯜꯅꯣ? ꯃꯗꯨ ꯇꯧꯒꯅꯨꯀꯣ, ꯃꯗꯨ ꯇꯧꯅꯨ ꯍꯥꯏꯔꯤꯁꯤꯅꯤ꯫ ꯅꯪꯒꯤ ꯑꯋꯥꯠꯄ ꯈꯨꯗꯤꯡꯃꯛ ꯑꯩꯅ ꯂꯣꯏꯅ ꯂꯩꯒꯅꯤ꯫ ꯁꯅꯥꯒꯤ ꯂꯤꯛꯁꯨ ꯑꯩꯅ ꯂꯣꯏꯅ ꯁꯥꯅꯤ꯫ ꯅꯪꯅ ꯏꯃꯥ ꯍꯣꯏꯗ ꯍꯥꯏꯕ ꯌꯥꯔꯣꯏꯀꯣ ꯅꯨꯄꯤ, ꯌꯥꯔꯣꯏ ꯍꯥꯏꯔꯤꯕꯁꯤꯅꯤ꯫ ꯑꯩꯅ ꯂꯣꯏꯅ ꯇꯧꯒꯅꯤ꯫ ꯅꯪ ꯏꯃꯥꯗ ꯍꯥꯏꯗꯣꯛꯈꯣ ꯍꯥꯏꯔꯤꯁꯤꯅꯤ꯫ ꯅꯣꯡꯃ ꯅꯨꯡꯊꯤꯜꯒꯤ ꯃꯇꯝꯅꯤ꯫ ꯃꯦꯝꯆꯥ ꯑꯌꯨꯛ ꯆꯥꯛ ꯆꯥꯅꯤꯡꯗꯦ ꯍꯥꯏꯗꯨꯅ ꯆꯥꯔꯝꯗꯦ꯫ ꯑꯗꯨꯕꯨ ꯃꯌꯥꯝꯅ ꯇꯣꯛꯅꯔꯕ ꯃꯇꯨꯡ ꯃꯦꯝꯆꯥ ꯃꯤ ꯎꯗ꯭ꯔꯤꯉꯩꯗ ꯆꯥꯛ ꯑꯗꯨ ꯆꯥꯖꯔꯝꯃꯤ꯫ ꯊꯥꯖꯗꯤ ꯇꯁꯦꯡꯅꯃꯛ ꯃꯦꯝꯆꯥ ꯆꯥꯛ ꯆꯥꯈ꯭ꯔꯦ ꯍꯥꯏꯕ ꯈꯪꯖꯔꯝꯗꯦ꯫ ꯏꯃꯨꯡꯗ ꯃꯦꯝꯆꯥꯅ ꯆꯥꯈꯤꯕꯒꯤ ꯀꯣꯜꯂꯤꯛ ꯂꯩ ꯍꯥꯏꯕ ꯊꯥꯖ ꯇꯁꯦꯡꯅ ꯈꯪꯂꯝꯗꯦ꯫ ꯏꯃꯨꯡꯗ ꯄꯣꯊꯥꯗꯨꯅ ꯂꯩꯔꯤꯕ ꯊꯥꯖ ꯃꯅꯦꯝꯅ ꯏꯁꯧ ꯂꯥꯡꯂꯛꯄꯗꯨꯗ ꯈꯪꯄ꯭ꯔꯦꯛ ꯈꯪꯂꯝꯃꯤ꯫ ꯇꯧꯒꯦ ꯌꯥꯎꯅ ꯇꯧꯔꯤꯕꯅꯤꯅꯦ꯫ ꯑꯩꯅ ꯉꯁꯥꯏ ꯃꯈꯩꯗꯒꯤ ꯌꯦꯡꯒꯦ ꯍꯥꯏꯗꯨꯅ ꯌꯦꯡꯕꯅꯦꯕ꯫ ꯉꯁꯥꯏ ꯑꯌꯨꯛ ꯆꯥꯈꯤꯕ ꯀꯣꯜ ꯂꯨꯈꯥꯛꯁꯤꯡꯁꯦ ꯍꯧꯖꯤꯛ ꯐꯥꯎꯕ ꯅꯝꯁꯤꯟꯗꯨꯅ ꯊꯝꯂꯤꯕꯁꯤ ꯇꯧꯒꯦ ꯌꯥꯎꯅ ꯇꯧꯔꯤꯕ ꯅꯠꯇ꯭ꯔꯥꯏꯕ? ꯃꯁꯤ ꯊꯧꯑꯣꯏꯗ꯭ꯔꯤꯕꯅꯤ ꯃꯥꯒꯤꯁꯦ, ꯀꯔꯤ ꯊꯣꯛꯏ ꯇꯧ ꯁꯥꯏꯅꯣ ꯈꯪꯗꯦꯅꯦ꯫ ꯇꯣꯝꯕꯅ ꯏꯃꯥ ꯅꯨꯡꯁꯥꯅꯒ ꯁꯥꯕꯅꯤ, ꯏꯃꯥꯒꯤ ꯃꯈꯣꯜꯁꯤꯅꯗꯤ ꯌꯥꯛꯈ꯭ꯔꯦꯗ ꯏꯃꯥ꯫ ꯀꯣꯜ ꯂꯨꯈꯥꯛꯇꯣ ꯏꯃꯥꯁꯨ ꯐꯦꯡꯕ ꯌꯥꯗ꯭ꯔꯣ? ꯏꯃꯥ ꯈꯛ ꯆꯥꯕꯗꯨꯒꯤꯕꯨ ꯏꯇꯩꯃꯕꯨ ꯉꯥꯏꯗ꯭ꯔꯁꯨ ꯑꯗꯨꯝ ꯏꯃꯥꯅ ꯀꯣꯛ ꯐꯦꯡꯗꯣꯛꯄꯤꯕ ꯌꯥꯗ꯭ꯔꯣ? ꯑꯃꯨꯛ ꯉꯥꯡꯉ ꯂꯩ ꯍꯥꯏꯕꯅꯤꯗ, ꯇꯥꯅꯤꯡꯗꯦꯀꯣ꯫ ꯏꯃꯥ ꯑꯩꯗꯤ ꯏꯃꯥꯅ ꯆꯥꯛ ꯆꯥꯅꯤꯡꯗꯦ ꯍꯥꯏꯕꯗꯨꯗ ꯆꯥꯗ꯭ꯔꯕꯣꯏ ꯅꯤꯡꯉꯨꯔꯦ ꯏꯃꯥ, ꯑꯗꯨꯅ ꯑꯩ ꯈꯪꯗꯗꯅ ꯇꯧꯕꯅꯤ꯫ ꯑꯩ ꯍꯧꯖꯤꯛ ꯐꯦꯡꯖꯔꯒꯦ, ꯑꯩ ꯐꯦꯡꯉꯒꯦ ꯏꯃꯥ꯫ ꯑꯣ ꯏꯕꯦꯝꯃ, ꯅꯃꯤꯠ ꯅꯅꯥꯗꯣ ꯈꯔ ꯍꯟꯅ ꯇꯨꯅ ꯌꯦꯡꯕ ꯇꯝꯃꯨꯅꯦ꯫ ꯊꯤꯟ ꯇꯥꯛꯇ꯭ꯔꯤꯈꯩ ꯈꯪꯗꯦꯅꯦ꯫ ꯅꯋꯥꯁꯤ ꯍꯦꯛ ꯂꯥꯛꯄꯗꯒꯤ ꯀꯥ ꯃꯅꯨꯡꯁꯤ ꯆꯨꯔꯣ ꯍꯦꯛ ꯅꯩꯔ ꯂꯩꯔꯤꯕꯗꯨꯕꯨ ꯀꯩꯒꯤꯅꯣ ꯏꯕꯦꯝꯃ? ꯖꯨꯖꯥ ꯏꯆꯥ ꯅꯨꯄꯥꯁꯤꯗ ꯀꯔꯤꯕꯨ ꯇꯝꯂꯤꯕꯅꯣ ꯈꯪꯗꯦꯅꯦ ꯃꯁꯤꯗꯤ꯫ ꯇꯣꯝꯕꯅ ꯀꯩꯅꯣ ꯏꯃꯥ ꯅꯪꯅ ꯉꯥꯡꯉꯤ ꯋꯥꯗꯨꯕꯨ? ꯏꯇꯩꯃꯅ ꯅꯨꯡꯉꯥꯏꯔꯣꯏꯗꯕ ꯑꯗꯨꯒꯨꯝꯕ ꯋꯥꯗꯣ ꯉꯥꯡꯕꯤꯒꯅꯨ ꯏꯃꯥ꯫ ꯀꯩ ꯍꯥꯏꯅꯣ ꯈꯪꯗꯦ, ꯃꯤ ꯅꯨꯡꯉꯥꯏꯅꯤ ꯅꯨꯡꯉꯥꯏꯔꯣꯏꯁꯨ ꯈꯪꯗꯦꯅꯦ, ꯄꯉꯥꯡꯗ ꯍꯦꯛ ꯉꯥꯡꯉꯤ꯫ ꯏꯃꯥ ꯃꯈꯣꯏ ꯇꯥꯆꯧ ꯂꯩꯇꯤꯌꯦ, ꯃꯈꯥꯔꯣꯝꯗ ꯃꯃꯥꯟꯅꯕ ꯑꯃ ꯎꯅꯅꯤ ꯍꯥꯏꯗꯨꯅ ꯆꯠꯈꯤꯕꯅꯤ꯫ ꯑꯩ ꯉꯥꯏꯍꯥꯛ ꯇꯨꯝꯊꯔꯨꯕꯅꯤ ꯏꯃꯥ, ꯑꯩ ꯍꯧꯖꯤꯛ ꯐꯦꯡꯖꯍꯧꯔꯒꯦ ꯀꯣꯟꯁꯦ꯫ ꯄꯥꯈꯨꯝꯗꯤ ꯋꯥꯠꯇ꯭ꯔꯦꯅꯦ ꯏꯕꯦꯝꯃ꯫ ꯃꯁꯤꯗꯩꯁꯤꯗ ꯃꯋꯥ ꯃꯥꯡꯗꯅ ꯀꯦꯊ ꯁꯤꯟꯅꯔꯗꯅ ꯑꯃꯨꯛ ꯇꯣꯏꯕ꯫ ꯌꯦꯡꯅꯤꯡꯗꯕꯅ ꯃꯤꯠꯁꯤ ꯅꯥꯔꯕ꯫ ꯇꯣꯝꯕ, ꯅꯪꯁꯨꯅꯦ ꯑꯩꯅ ꯍꯥꯏꯕ ꯋꯥꯗ ꯌꯥꯝ ꯅꯆꯤꯟ ꯈꯨꯝꯒꯠꯂꯛꯏꯌꯦ ꯅꯪ ꯍꯥꯏꯔꯤꯁꯤꯅꯤ꯫ ꯅꯪꯁꯨ ꯑꯁꯤꯒꯨꯝꯕꯤ ꯂꯥꯏꯔꯕꯤ ꯑꯋꯨꯟ ꯄꯨꯔꯛꯂꯣꯏꯗꯕꯤ ꯅꯨꯄꯤꯒ ꯄꯨꯔꯛꯂꯕꯗꯤ ꯀꯌా ꯅꯨꯡꯉꯥꯏꯔꯣꯏ ꯍꯥꯏꯔꯤꯁꯤ니꯫ ꯏꯆꯥꯒꯤꯗꯤꯅꯦ ꯏꯃꯥꯅ ꯏꯈꯨꯠ ꯆꯥꯕꯤ ꯏꯃꯧ ꯊꯤꯒꯗꯧꯔꯤꯕꯅꯤ, ꯏꯅꯥ ꯀꯩꯔꯥꯛ ꯈꯨꯟꯕꯤ ꯃꯁꯛ ꯃꯇꯧ ꯀꯌꯥ ꯐꯖꯕꯤꯕꯅꯦ ꯊꯤꯗꯧꯔꯤꯕꯅꯤ ꯏꯃꯥꯅ꯫ ꯑꯩꯒꯤꯗꯤ ꯂꯩꯖꯔꯦ, ꯏꯃꯥꯅ ꯊꯤꯕꯤꯗ꯭ꯔꯁꯨ ꯌꯥꯔꯅꯤꯌꯦ꯫ ꯏꯁꯥꯅ ꯑꯄꯥꯝꯕ ꯅꯨꯡꯁꯤꯅꯖꯕ ꯅꯨꯄꯤ ꯂꯩꯖꯔꯦ ꯑꯩꯈꯣꯏꯗꯤ, ꯑꯗꯨꯅ ꯏꯁꯥꯅ ꯃꯇꯝ ꯆꯥꯔꯀꯥꯟꯗ ꯑꯗꯨꯝ ꯄꯨꯁꯤꯟꯖꯔꯛꯀꯦ꯫ ꯁꯤꯗ ꯏꯃꯥꯅ ꯑꯃꯨꯛ ꯋꯥꯕꯤꯔꯨꯔꯅꯨ, ꯅꯆꯥꯗꯅꯦ ꯁꯤꯒꯨꯝꯕꯁꯦ ꯇꯧꯕꯤꯔꯛꯀꯅꯨ ꯍꯥꯏꯖꯔꯤ꯫ ꯃꯁꯤꯒꯤ ꯊꯕꯛꯁꯤꯃꯗꯤ ꯅꯆꯥꯗ ꯍꯩ ꯅꯌꯥꯝꯕꯁꯤꯒꯤ ꯁꯨꯃꯥꯏꯅ ꯅꯪꯁꯨ ꯂꯥꯏꯔ ꯆꯨꯗꯠꯅꯕꯤ ꯑꯋꯨꯟ ꯇꯃꯛꯂꯣꯏꯗꯕꯤ ꯅꯨꯄꯤ ꯑꯃꯨꯛ ꯄꯨꯁꯤꯜꯂꯛꯀꯦ ꯍꯥꯏꯔꯤꯕ꯭ꯔꯣ ꯅꯪꯁꯨ? ꯍꯥ? ꯅꯪꯅ ꯈꯟꯕ ꯅꯨꯄꯤꯗꯣ ꯏꯃꯥꯅ ꯍꯥꯟꯅ ꯌꯦꯡꯈꯤꯅꯤ ꯀꯣ, ꯃꯗꯨ ꯄꯥꯝꯗ꯭ꯔꯗꯅ ꯏꯃꯥꯅ ꯑꯄꯥꯝꯕ ꯏꯃꯧ ꯊꯤꯅꯤ꯫ ꯃꯁꯤꯗ ꯅꯪꯅ ꯌꯦꯠꯄꯒꯤ ꯃꯊꯧ ꯇꯥꯗꯤ ꯑꯩꯉꯣꯟꯗ꯫ ꯀꯩꯅꯤ ꯏꯃꯥꯅ ꯍꯥꯏꯗꯨꯕꯨ? ꯃꯤ ꯅꯨꯡꯁꯤꯅꯔꯤꯕ ꯅꯨꯄꯤꯗꯨꯕꯨ ꯂꯧꯗꯗꯅ ꯏꯃꯥꯅ ꯍꯥꯏꯕ ꯅꯨꯄꯤꯗꯣ ꯀꯃꯥꯏ ꯂꯧꯗꯣꯏꯅꯣ? ꯑꯩ ꯌꯥꯝ ꯇꯥꯅꯤꯡꯗꯦꯀꯣ, ꯅꯥꯞ ꯆꯥꯗ ꯋꯥ ꯉꯥꯡꯒꯅꯨ꯫
ꯑꯗꯨ ꯍꯥꯏꯔꯝꯗꯨꯅ ꯇꯣꯝꯕꯁꯨ ꯏꯃꯨꯡꯗ ꯆꯪꯈꯤꯔꯝꯃꯤ. ꯇꯥꯟꯖꯥꯗꯨꯗ ꯂꯣꯌꯥꯁꯨ ꯃꯌꯨꯝ ꯊꯟꯖꯤꯜꯂꯛꯂꯝꯃꯤ. ꯇꯥꯅꯤꯡꯉꯣꯏꯌꯦ ꯅꯪꯗꯤ ꯋꯥ ꯑꯝꯇ ꯇꯥꯅꯤꯡꯉꯣꯏꯌꯦꯕ. ꯑꯩꯁꯦ ꯅꯣꯏ ꯀꯅꯥꯅ ꯎꯁꯤꯠꯇꯕ ꯅꯠꯇ꯭ꯔꯣ ꯑꯩꯁꯦ ꯍꯥ? ꯑꯩꯅ ꯍꯥꯏꯕ ꯋꯥ ꯑꯝꯇ ꯇꯥꯅꯤꯡꯗꯕ ꯅꯠꯇ꯭ꯔꯥ ꯏꯕ ꯅꯣꯏ? ꯑꯃ ꯀꯩꯗꯧꯔꯒꯦ? ꯅꯊꯟꯇ ꯃꯪꯒꯣꯜꯆꯤꯡ ꯉꯥꯡꯗ ꯂꯩꯔꯝꯃꯤꯁꯤꯕꯣ ꯑꯃꯨꯛ ꯀꯩꯗꯧꯅꯔꯒꯦꯕ? 이봉아, 윰시다. 아이 와따바 까나수 레이테네. 윰시다 아이나 아하니 하이버기 까나나수 토글 떠우데네. 아이부 까양 파트라바게. 아이나 하이버와 숙얌 야드리버시보. 이마양 빈디 에서우바. 아양 빈디 하이버시니. 너희부 싸우나부 욕설어버기 마하이로. ngasi 이마다 한갓한갓나 쿰두나 아이나 하이버와 아무다 야드리버시야. 낭기 누비에시수 타박 떠우닝데네. 수닝데네 이봉아. 하이징이 떠우니 캉데. 너희 매암세. ꯑꯁꯨꯛ ꯌꯥꯝꯅ ꯉꯥꯡꯅꯔꯕꯗꯤ ꯏꯃꯥꯗꯤ ꯀꯃꯥꯏꯅ ꯇꯧꯅꯤ? ꯑꯍꯜ ꯑꯣꯏꯔꯛꯂ ꯃꯇꯝꯁꯤꯗ ꯇꯣꯝꯕꯁꯨ ꯉꯥꯏ ꯅꯪꯒꯤ ꯅꯨꯄꯤꯁꯨ ꯉꯥꯏ ꯆꯞ ꯃꯥꯟꯅꯩꯅꯤ ꯏꯃꯥ ꯏꯕꯨꯡꯉꯣ. ꯃꯃꯥꯒꯤ ꯃꯒꯨꯜ ꯆꯞ ꯆꯥꯅ ꯈꯪꯕ ꯂꯣꯌꯥꯅꯤ. ꯃꯃꯥꯅ ꯁꯥꯎꯔꯤꯉꯩꯁꯤꯗ ꯃꯥꯒꯤ ꯅꯨꯄꯤꯒꯤ ꯍꯛꯀꯟꯗ ꯋꯥ ꯉꯥꯡꯂꯨꯔꯕꯗꯤ ꯑꯃꯨꯛ ꯀꯥ ꯍꯦꯟꯅ ꯁꯥꯎꯔꯅꯤ ꯍꯥꯏꯗꯨꯅ ꯂꯣꯌꯥ ꯃꯃꯥꯕꯨ ꯇꯞꯊꯍꯟꯖꯔꯝꯃꯤ. ꯃꯥ ꯑꯗꯨꯒꯤꯕꯨ ꯑꯩ ꯍꯥꯏꯒꯦꯁꯦ. ꯏꯃꯥꯅꯗꯨꯗ ꯑꯗꯨꯛ ꯌꯥꯝ ꯁꯥꯎꯔꯤꯗꯨ ꯀꯩꯒꯤꯅꯣ? ꯑꯩꯅ ꯇꯣꯝꯕꯗꯁꯨ ꯍꯥꯏꯒꯦ ꯑꯗꯨꯒ ꯊꯥꯖꯗꯁꯨ ꯋꯥꯔꯤ ꯁꯥꯒꯦ. 이몽시기 ꯍꯜ ꯑꯣꯏꯔꯤꯕ ꯏꯃꯥꯗ ꯃꯣꯏꯅ ꯄꯪꯉꯥꯡꯗ ꯉꯥꯡꯕ ꯌꯥꯕ ꯄꯣꯠ ꯅꯠꯇꯦ. ꯑꯩ ꯉꯥꯡꯒꯦ ꯏꯃꯥ. ꯍꯌꯦꯡ ꯅꯠꯇ꯭ꯔꯣ ꯅꯣꯏ ꯑꯅꯤꯅ ꯑꯃꯨꯛ ꯆꯠꯇꯣꯏꯁꯦ? ꯁꯤꯗꯩꯗꯤ ꯌꯨꯝꯁꯤ ꯑꯃꯨꯛ ꯄꯨꯡꯁꯤꯛ ꯁꯤꯍꯧꯔꯅꯤ ꯏꯃꯥꯒꯤ ꯑꯆꯧꯕ. ꯍꯣꯏ ꯏꯃꯥ ꯍꯌꯦꯡꯅꯤ. ꯊꯕꯛ ꯃꯐꯝꯁꯨ ꯑꯅꯧꯕꯅꯤ. ꯁꯦꯜꯒ ꯌꯥꯝ ꯐꯪꯉꯤ ꯍꯥꯏꯌꯦ ꯏꯃꯥ. ꯑꯩꯈꯣꯏ ꯇꯣꯝꯕ ꯏꯕꯥꯅꯤ ꯆꯪꯗꯅ ꯊꯕꯛ ꯁꯨꯔꯒ ꯏꯃꯥꯒ ꯅꯃꯧ ꯅꯨꯄꯤꯒꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏꯅ ꯊꯝꯗꯣꯏꯅꯤ. ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯅꯤ. ꯆꯥꯛ ꯇꯣꯛꯂꯕ ꯃꯇꯨꯡ ꯂꯣꯌꯥ ꯃꯥꯒꯤ ꯅꯨꯄꯤꯒ ꯃꯈꯣꯏꯒꯤ ꯀꯥꯗ ꯋꯥꯔꯤ ꯁꯥꯗꯨꯅ ꯂꯩꯔꯝꯃꯤ. ꯅꯨꯄꯤ ꯍꯌꯦꯡꯗꯤ ꯑꯩ ꯑꯃꯨꯛ ꯆꯠꯂꯅꯤ. ꯅꯪ ꯅꯊꯟꯇ ꯑꯃꯨꯛ ꯂꯩꯍꯧꯔꯅꯤ ꯇꯧꯔꯤꯁꯦ. ꯏꯃꯥꯒ ꯁꯤꯟꯗꯥ ꯄꯧꯗꯥꯅꯗꯨꯅ ꯇꯧꯔꯒ ꯈꯠꯅꯒꯅꯨꯀꯣ ꯊꯥꯖ. ꯑꯩꯁꯨ ꯅꯪꯒꯤ ꯑꯋꯥꯕꯁꯤ ꯈꯪꯉꯤ. ꯑꯗꯨꯕꯨ ꯅꯪ ꯃꯇꯝ ꯈꯔ ꯈꯛꯇꯪ ꯋꯥꯔꯁꯨ ꯋꯥꯅ ꯈꯔꯗꯤ ꯈꯥꯡꯈꯣ. ꯑꯩꯅ ꯁꯦꯜ ꯈꯔ ꯃꯔꯥꯡ ꯀꯥꯏꯔꯕ ꯀꯥꯟꯗ ꯅꯪꯒꯤ ꯑꯋꯥꯠꯄ ꯃꯌꯥꯝꯁꯦ ꯑꯩꯅ ꯂꯣꯏꯅ ꯑꯝꯇ ꯋꯥꯠꯇꯅ ꯂꯣꯏ ꯇꯧꯗꯣꯏꯅꯤ. ꯅꯪ ꯀꯩꯁꯨ ꯈꯜꯂꯨꯅꯨ. ꯑꯗꯨꯅ ꯅꯪ ꯃꯇꯝ ꯈꯔꯁꯤꯗꯤ ꯏꯃꯥ ꯌꯥꯅꯕ ꯆꯠꯂꯨ. ꯏꯃꯥꯅ ꯍꯥꯏꯕ ꯏꯜꯂꯨ. ꯏꯃꯥꯁꯦ ꯑꯍꯜ ꯑꯣꯏꯔꯛꯄꯒꯤ ꯄꯉꯥꯡꯗ ꯉꯥꯡꯖꯔꯤꯅꯤ. ꯅꯪ ꯀꯩꯁꯨ ꯍꯦꯟꯅ ꯈꯜꯂꯨꯅꯨꯀꯣ. ꯍꯣꯏ ꯃꯈꯣꯏ ꯇꯥꯖꯧ. ꯑꯩ ꯂꯣꯏꯅ ꯈꯪꯉꯤ. ꯑꯩꯅ ꯉꯁꯤ ꯐꯥꯎꯕ ꯏꯃꯥꯅ ꯌꯥꯔꯣꯏꯗꯕ ꯊꯕꯛ ꯑꯝꯇ ꯇꯧꯒꯦ ꯈꯟꯈꯤꯗꯦ. ꯏꯃꯥꯅ ꯉꯥꯡꯕꯕꯨ ꯑꯩꯒꯤ ꯐꯅꯕ ꯉꯥꯡꯖꯔꯤꯅꯤ. ꯑꯗꯣ ꯃꯈꯣꯏ ꯇꯥꯖꯧ. ꯑꯩꯈꯣꯏ ꯌꯨꯝꯒꯤ ꯏꯃꯥꯗꯁꯨ ꯋꯥꯔꯤ ꯈꯔ ꯁꯥꯒꯦ. ꯏꯃꯥꯅꯁꯨ ꯍꯟꯗꯛꯇꯤ ꯑꯩꯒꯤ ꯑꯋꯣꯡ ꯑꯋꯣꯟ ꯈꯔ ꯇꯝꯕꯤꯅꯤ ꯍꯥꯏꯌꯦ ꯃꯈꯣꯏ ꯇꯥꯖꯧ. ꯅꯨꯄꯤ ꯑꯗꯨꯒꯤ ꯊꯕꯛꯇꯣ ꯑꯩꯅ ꯌꯥꯅꯤꯡꯗꯦ ꯍꯥꯏꯈ꯭ꯔꯕ ꯅꯠꯇ꯭ꯔꯣ ꯅꯪꯉꯣꯟꯗ? ꯑꯩꯅ ꯌꯥꯗꯕ ꯊꯕꯛꯁꯦ ꯅꯪ ꯇꯧꯒꯦ ꯈꯟꯒꯅꯨꯀꯣ. ꯏꯃꯥꯅ ꯀꯔꯤ ꯊꯣꯛꯇꯅꯅꯣ ꯅꯪꯅ ꯏꯃꯥꯗ ꯍꯥꯏꯔꯤꯕꯗꯣ? ꯑꯩꯅ ꯉꯝꯅꯕ ꯇꯧꯒꯅꯤ. ꯁꯤꯗ ꯅꯪꯅ ꯌꯨꯝꯒꯤ ꯏꯃꯥꯗ ꯍꯥꯏꯕ ꯌꯥꯔꯣꯏ ꯍꯥꯏꯔꯤꯁꯤꯗꯤ. ꯅꯣꯡꯉꯥꯜꯂꯕ ꯃꯇꯨꯡ ꯂꯣꯌꯥꯒ ꯇꯣꯝꯕꯒꯁꯨ ꯊꯕꯛ ꯑꯃꯨꯛ ꯆꯠꯈꯤꯔꯝꯃꯤ. ꯌꯨꯝꯗꯨꯗ ꯍꯥꯟꯅꯒꯤ ꯃꯇꯧꯒꯨꯝ ꯃꯦꯝꯆꯥꯒ ꯊꯥꯖꯒ ꯈꯛ ꯂꯩꯔꯝꯃꯤ. ꯂꯣꯌꯥ ꯍꯣꯏ ꯇꯣꯝꯕ ꯍꯣꯏ ꯂꯩꯔꯤꯉꯩꯗꯗꯤ ꯈꯔ ꯑꯗꯨꯛ ꯐꯔꯝꯃꯤ ꯃꯦꯝꯆꯥꯗꯣ. ꯑꯗꯨꯕꯨ ꯃꯆꯥꯁꯤꯡ ꯂꯩꯇ꯭ꯔ ꯃꯇꯨꯡꯗ ꯊꯥꯖꯗ ꯑꯃꯨꯛ ꯑꯣꯠꯄ ꯉꯥꯡꯕ ꯑꯃꯨꯛ ꯍꯧꯔꯛꯂꯝꯃꯤ. ꯅꯨꯡꯊꯤꯜꯒꯤ ꯃꯇꯝꯅꯤ. ꯃꯦꯝꯆꯥ ꯊꯔꯣꯒꯤ ꯄꯣꯠꯐꯝꯗ ꯐꯝꯗꯨꯅ ꯃꯤꯋꯥ ꯉꯥꯡꯅꯗꯨꯅ ꯂꯩꯔꯝꯃꯤ. ꯏꯅꯦ ꯃꯦꯝꯆꯥ, ꯇꯥ ꯐꯩꯖꯥꯎꯒꯤ ꯃꯃꯧ ꯅꯨꯄꯤꯗꯣ ꯑꯗꯨꯅ ꯃꯀꯨꯕꯣꯛꯇꯨꯒꯤ ꯆꯥꯛ ꯍꯥꯞꯇꯦꯌꯦ ꯏꯅꯦ. ꯌꯥꯝ ꯉꯝꯃꯗ꯭ꯔꯣ ꯏꯅꯦ? ꯉꯔꯥꯡ ꯅꯍꯥꯟꯗ ꯂꯥꯛꯄ ꯃꯥꯅ ꯇꯥ ꯐꯩꯖꯥꯎꯗꯣ ꯇꯥꯊꯤ ꯇꯧꯗꯅ ꯌꯥꯝ ꯑꯣꯠꯂ ꯃꯥꯜꯂꯦꯗ. ꯊꯔꯣꯏ ꯏꯕꯦꯝꯃ, ꯍꯧꯖꯤꯛ ꯃꯇꯝꯒꯤ ꯃꯧꯕꯨ ꯂꯥꯏꯗꯕꯤ ꯉꯥꯛꯇꯅꯤ ꯏꯕꯦꯝꯃ. ꯉꯝꯃ ꯃꯧ ꯂꯩꯈ꯭ꯔ ꯄꯣꯠꯅꯤꯅꯦ. ꯑꯩꯁꯨ ꯇꯥꯔꯦ ꯅꯪꯅ ꯍꯥꯏꯔꯤꯕ ꯄꯥꯎꯗꯣ. ꯃꯀꯨꯗꯨꯕꯨ ꯌꯨ ꯈꯔ ꯊꯛꯑꯦꯗꯅ ꯆꯥꯛꯀ ꯍꯥꯞꯄꯤꯗꯦ ꯍꯥꯏꯔꯤꯁꯤꯕꯨ ꯀꯅꯥ ꯇꯧꯅꯒꯦꯕ? ꯑꯩꯒ ꯅꯠꯇ ꯇꯧꯅꯤ. ꯃꯁꯝꯗꯣ ꯍꯦꯛꯇ ꯈꯨꯗꯥꯡ ꯌꯦꯜꯂꯒ ꯍꯥꯏꯒꯗꯧꯅꯤ ꯑꯩꯗꯤ. ꯑꯗꯨꯅꯤꯅꯦ ꯑꯣꯟꯊꯣꯛꯅ ꯉꯝꯈ꯭ꯔꯦ ꯍꯥꯏꯔꯤꯕ. ꯃꯈꯣꯏꯁꯤꯡ ꯑꯁꯤ ꯎꯕꯗ ꯏꯆꯥꯅꯨꯄꯥ ꯍꯧꯔꯛꯂꯤꯕꯁꯤꯡꯁꯦ ꯅꯨꯄꯤꯒ ꯊꯤꯔꯛꯀꯅꯤ ꯈꯟꯕꯗ ꯄꯥꯈꯠꯂꯤꯅꯦ. ꯕꯦꯝꯃ, ꯏꯅꯦꯕꯨ ꯍꯥꯏꯖꯧ ꯍꯥꯏꯔꯗꯤ ꯍꯧꯖꯤꯛꯇꯒꯤ ꯍꯧꯅꯅꯦ ꯅꯪꯅ ꯅꯆꯥꯒꯤ ꯅꯨꯄꯤꯗꯣ ꯅꯈꯨꯠ ꯆꯥꯕꯤ ꯃꯧ ꯑꯃ ꯍꯧꯖꯤꯛꯇꯒꯤ ꯍꯧꯅ ꯊꯤꯔꯣ. ꯊꯔꯣꯏ ꯕꯦꯝꯃ, ꯏꯅꯦ ꯍꯣꯏ ꯍꯧꯖꯤꯛ ꯋꯥꯔꯤꯁꯤ ꯎꯔꯦꯗꯅ. ꯏꯆꯥꯅꯨꯄꯥꯅ ꯅꯨꯡꯁꯤꯕꯅꯦꯅ ꯄꯨꯔꯛꯂꯤꯕ ꯏꯃꯧꯁꯦ ꯌꯦꯡꯉꯣꯁꯦ. ꯃꯌꯨꯝ ꯄꯥꯜꯂꯤꯅꯦ ꯇꯧꯔꯤꯁꯦ ꯁꯅꯥ ꯃꯆꯦꯠ ꯑꯝꯇ ꯌꯥꯎꯔꯛꯄ ꯅꯠꯇꯦꯗꯣ. ꯑꯗꯩ ꯑꯋꯣꯡ ꯑꯋꯣꯟ ꯍꯥꯏꯔ ꯀꯔꯤꯝꯇ ꯍꯦꯛ ꯄꯨꯔꯛꯇꯦ. ꯑꯁꯨꯃꯥꯏꯅ ꯃꯌꯨꯝ ꯑꯁꯤꯕꯨ ꯀꯔꯤ ꯅꯨꯄꯤꯅꯣ ꯍꯥꯏꯕꯅꯤꯗ ꯏꯅꯦꯅ ꯍꯥꯏꯗꯤ. ꯍꯧꯖꯤꯛꯀꯤ ꯃꯇꯝꯗꯕꯨ ꯑꯁꯨꯝꯅ ꯀꯅꯥꯅ ꯇꯧꯅꯔꯤꯒꯦ ꯍꯥꯏꯕ ꯊꯔꯣ ꯅꯪꯕꯣ? ꯑꯩꯁꯦ ꯄ꯭ꯔꯥꯟꯁꯦ ꯄ꯭ꯔꯣꯛ ꯍꯦꯛ ꯆꯥꯛꯄ ꯍꯥꯏꯗꯨ ꯑꯣꯏꯔꯕꯅꯤ ꯊꯔꯣꯏ ꯕꯦꯝꯃ. ꯃꯁꯛ ꯑꯁꯤ ꯎꯕꯗ ꯈꯣꯏꯗꯧꯁꯦ ꯍꯦꯛꯇ ꯁꯧꯒꯠꯂꯛꯄ. ꯎꯗ꯭ꯔꯒꯅ ꯈꯔ ꯐꯩꯅꯤ ꯑꯩꯀꯣ. ꯑꯩ ꯌꯦꯡꯅꯤꯡꯗꯕꯅ ꯉꯛꯂꯕꯅꯤ ꯑꯩ. ꯑꯣ ꯅꯆꯥꯅꯨꯄꯥ ꯑꯍꯜꯒꯤꯗ ꯁꯣꯏꯈ꯭ꯔꯕꯁꯨ ꯅꯆꯥꯅꯨꯄꯥ ꯇꯣꯝꯕ ꯑꯃ ꯂꯩꯔꯤꯗꯅ ꯏꯅꯦ. ꯃꯥꯒꯤꯗ ꯍꯦꯛ ꯏꯅꯦꯅ ꯄꯥꯝꯖꯕ ꯃꯧꯗꯨ ꯊꯤꯔꯣ. ꯑꯗꯣ ꯏꯅꯦ ꯍꯥꯏꯁꯨ ꯍꯥꯏꯕꯅꯤ. ꯏꯅꯦ ꯃꯦꯝꯆꯥ, ꯅꯣꯏ ꯃꯧꯁꯤ ꯀꯔꯤꯒꯨꯝꯕ ꯄꯣꯠ ꯑꯝꯇ ꯍꯦꯛ ꯌꯥꯎꯔꯛꯇꯦꯕꯣ.
mayumdu paningadi kharasu adu langsinba yai haibanida karim tek yauduna yum pani don la isibu nati ikaibaga khangraba za laiba as khangdeda ikoi ga oiradi nani ikaibda sirani mapanga thukpa ngamjaroi hairibaini memsa oi bema se maido ikaiba pokte ne moisia phanangang chairasu mathunda manada hapte imo ama lei haibagi nungai pham harau phomga khangjaba za nate ko tharo asyam khidra jani aina laiminari ne tawrisi inia phana oiduna su hundok lubada yaruba nate do o atomagi da oina inia aphaba haujiktagi hauna thiro amada soirasu amadi sohelaroise aduni tharo inena khalisisu memsa Tharogi potphamda laiba yaba lairaba matung mayumda hanjilaklami mana yumda hanjilakpa matamdadi thaja yumdur leiramdi thajana yumda leiramdabaduda memsa yam saurami ngihaki matungda thaja insang mana masing khara puraktuna changlaklami o handi hanbiraklaboi reibe masya ngasai makhai yumsi leitribasya kadaida satpirubagi sombo yumsigi ahal ayama lei haibasya nang khangdra malenya chatningma matamda chatpa halakningma matamda halakpa sigi chatnabise noi napa dritawraklabasu mafam sidai tawba yaroi ni bema ima ai kaithema sata chatlubani insang mana masing leiba chatlamdaida ima da hairamgadabudo ima leitabadu hairamdabani ai chatpasu kuidri ima adum insang khra leiraga phat halaksabani satawba leiradi ngasai na ai yumsi leiringai da haibadi yaidana kai thoina na singa khum sariba nang mangai ni bema na wana puroiba leitringai sida nangna chatningba chatpa tawningba tawbadi memsa aigi yumsididi yaroi khangedana nangna yumsida naning nakha tawbadi yaroi thabak amatta imung sidanya aingonda hangdana aingondagi ayabi yawdan tawbadi memsa aigi yumsi leiringai dadinya khak yaroi haibase nang khangliba natraiba ima ai matungda amuk hana ima da hangdana tawjararoige ai soikrima ngasi imana ngasai yedemse iroma saningde haibaduda kaithelda thoptuna imana saningba anawa pen mana masing khara duk leijarubani mathangdagiri chatlabasu imada hairamlaga ai sasarage ma o yare bema nangni isa nupada nongthaba tetha sinaba mawongdo aionda di tawbira anu ko hainadi ai khoidi madugumbado yadi bema swaida kuina leptu leiranu yar sangkhro sat nasaktu yengningdi ai aduga ne sa khalo lau satlingaida ngasi nungthilgi ai sa gamda thaktre haibsia kawramani nya sisu ai nge aidi makai loni khangde sikum mayang si hainari ngaida nya manem phatabi mawing sinbeido hekta tahanba aise sido mukana nu sidoino khara bazani ko saita khare hari sidi asumna sumhaukibana matam kharagi matungda nongma memsado mapamda luhongba masatnabagi loisilami hai thaza aigi sando lubakto puthorau wana khongdo khra yanguni nangbo thingabani ai ima sida leisari si nangdi sana lupa amata leibusu natte do adai setningai su jugo chabana phidoro so amata leitabani na nangni la anu yumda dum lehawro asomda yumlomda su aina phanaba dum hairage nasanga maudrera karino ma hekta thokpa khumjalurage ima aidi amukta su satri aduna ini hoi mama hoi do masakangbo oina lakningi ma pirolgi bo aigi leizaba kharase adum setlaga lakjagi ma sanali kondudi ai siningdi sidrasu yani oi bema nangni ikaibodo khangdrasu aidi ikaine imai si thangatuna chatpa ngamjaroi ne idea nangi dugi phibam duda imau nupi ni haibada ikai jaine noi napam da panglei marai pangchet paset set pado ai khoi ipam dudadi yaroi ni bema angang sa sunatre nang na sok akal ta du sibu karigino nati karigino iba ai bunya salam dai sida wayam na ngang bi tahalakanu haribasini ai thaza mara leirabi amagum tumina thawai nungaitana imungda sangkirami masu manemgi mapamda tuhumudu satpati yamna satchaningbani adubu memsagi wangang sangang du tabada thaza karisu haiba ngamjaramdi adum tumina manem memsana satkibudu yengjahawi nomagi numitni Thazagi mama binado masanu pigida lakserami bema o thaza mai bema itabrani nangbo imala ina he thaza haima inama la amira o thaza di maningomda lehogum tawbani kakhatpiro
ꯀꯔꯤꯝꯇ ꯀꯣꯏꯔꯨꯅꯤꯅ ꯃꯁꯤꯗꯤ ꯃꯦꯝꯆꯥ ꯀꯔꯝꯍꯥꯏꯅ ꯇꯧꯔꯤꯒꯦꯅꯦ ꯅꯣꯏꯕꯣ ꯑꯩꯁꯨ ꯍꯟꯗꯛꯁꯦ ꯃꯇꯝ ꯈꯔ ꯅꯥꯔꯨꯔꯦꯅꯦ ꯑꯗꯨꯅ ꯄꯥꯛꯅꯁꯨ ꯂꯥꯛꯄ ꯉꯝꯗ꯭ꯔꯦ ꯏꯆꯥꯒꯤ ꯃꯅꯥꯛꯇ ꯆꯠꯅꯤꯡꯉꯛꯄꯁꯦ ꯀꯨꯏꯔꯕꯅꯤ ꯃꯦꯝꯆꯥ ꯍꯟꯗꯛꯇꯤ ꯍꯛꯆꯥꯡꯁꯤ ꯈꯔ ꯅꯨꯡꯉꯥꯏ ꯈꯔ ꯐꯒꯠꯂꯛꯄꯒꯨꯝ ꯇꯧꯋꯦ ꯑꯗꯨꯅ ꯏꯆꯥꯒꯤꯗꯤ ꯍꯦꯛꯇ ꯆꯦꯜꯂꯛꯏꯁꯤꯅꯤ ꯑꯣ ꯐꯩ ꯐꯩ ꯏꯅꯝꯃ ꯏꯆꯥꯒꯤꯗ ꯂꯥꯛꯇꯧꯅꯤ ꯑꯩꯈꯣꯏꯗꯤꯅꯦ ꯈꯔ ꯇꯣꯏꯅ ꯂꯥꯛꯇꯨꯅ ꯅꯆꯥꯒꯤ ꯑꯋꯥꯠ ꯑꯄꯥꯁꯤꯡꯁꯦ ꯌꯦꯡꯁꯤꯟꯕꯤꯌꯨ ꯍꯥꯏꯖꯔꯤꯕꯅꯤ ꯂꯥꯛꯄ ꯁꯨꯛꯂꯥꯛ ꯂꯥꯛꯇꯦꯅꯦ 이ꯅꯝꯃꯗꯤ 이ꯅꯝꯃ ꯃꯁꯥ ꯉꯝꯗꯦꯗꯤ ꯈꯪꯗꯕꯅꯤꯅ ꯑꯩꯈꯣꯏꯗꯤ ꯀꯩꯗꯧꯕ ꯌꯥꯎꯔꯖꯥꯠꯅꯣ ꯈꯜꯂꯨꯔꯦ ꯂꯥꯛꯃꯟꯗꯕꯗꯨꯗ ꯃꯦꯝꯆꯥꯒꯤ ꯀꯣꯆꯤ ꯀꯣꯠꯂꯒ ꯍꯥꯏꯕ ꯋꯥꯗꯨ ꯇꯥꯕꯗ ꯕꯤꯅꯥ ꯈꯤꯇꯪ ꯏꯀꯥꯏꯔꯞ ꯇꯧꯖꯩ ꯇꯟꯖꯥꯗꯨꯗ ꯊꯥꯖꯁꯨ ꯊꯣꯛꯂꯛꯂꯝꯃꯤ ꯏꯃꯥ ꯑꯩꯗꯤ ꯏꯃꯥꯅ ꯀꯧꯕꯒꯨꯝꯇ ꯇꯥꯍꯧꯗ꯭ꯔꯦ ꯀꯌꯥꯝ ꯀꯨꯏꯔꯒꯦ ꯂꯥꯛꯄꯕꯣ ꯏꯃꯨꯡꯗ ꯆꯪꯁꯤꯔꯦ ꯏꯃꯥ ꯌꯧꯔꯛꯄꯗ ꯉꯥꯏꯗ ꯏꯕꯦꯝꯃ ꯅꯃꯥꯒ ꯋꯥꯔꯤ ꯁꯨꯝ ꯉꯥꯏꯍꯥꯛ ꯇꯧꯔꯝꯂꯤꯕꯅꯤ 이마ꯁꯤ ꯑꯣ 이ꯅꯝꯃ ꯑꯗꯨꯗꯤ ꯉꯥꯏꯍꯥꯛ ꯁꯨꯝ ꯐꯝꯕꯤꯍꯧꯀꯣ ꯑꯩ ꯃꯔꯨꯞꯀꯤ ꯁꯦꯜ ꯊꯤꯟꯒꯗꯕ ꯑꯃ ꯂꯩꯌꯦ ꯃꯗꯨ ꯑꯃꯨꯛꯇ ꯆꯠꯂꯨꯈꯤꯒꯦ ꯍꯣꯏ ꯊꯤꯜꯂꯨꯔꯣ ꯕꯤꯅꯥ ꯑꯃꯗꯤ ꯊꯥꯖ ꯃꯅꯦꯝ ꯃꯦꯝꯆꯥꯗꯨ ꯆꯠꯈ꯭ꯔ ꯃꯇꯨꯡꯗ ꯀꯨꯏꯅ ꯎꯅꯔꯨꯗ꯭ꯔꯕ ꯃꯃꯥ ꯃꯆꯥꯗꯨ ꯑꯋꯥ ꯅꯨꯡꯉꯥꯏ ꯋꯥꯔꯤ ꯀꯌꯥ ꯑꯃ ꯇꯧꯗꯨꯅ ꯂꯩꯔꯝꯃꯤ ꯏꯃꯥ ꯏꯕꯦꯝꯃ ꯍꯟꯗꯛꯀꯤ ꯅꯤꯉꯣꯜ ꯆꯥꯛꯀꯧꯕꯗꯗꯤ ꯅꯅꯥꯎꯅ ꯅꯪꯒꯤ ꯄꯣꯠ ꯆꯩ ꯈꯔ ꯍꯥꯞꯄꯤꯒꯅꯤ ꯍꯥꯏꯗꯅ ꯂꯥꯡꯗꯨꯅ ꯂꯩꯔꯕꯅꯤ ꯅꯪꯒꯤ ꯁꯅꯥ ꯃꯆꯥ ꯑꯃꯁꯨ ꯁꯥꯅꯕꯒꯤ ꯀꯟꯅ ꯁꯤꯜꯂꯤ ꯅꯅꯥꯎꯗꯨꯅ 이마ꯁꯨ 이ꯆꯥꯅ ꯀꯔꯤꯁꯨ ꯌꯥꯎꯗꯅ ꯏꯀꯣꯛ ꯀꯣꯛꯅ ꯆꯠꯈꯤꯕꯗꯣ ꯅꯨꯡꯉꯥꯏꯕ ꯅꯠꯇꯦꯅꯦ ꯏꯕꯦꯝꯃ ꯅꯅꯥꯎꯅꯁꯨ ꯌꯥꯝ ꯅꯨꯡꯉꯥꯏꯖꯗꯦ ꯏꯃꯥ ꯀꯩꯒꯤꯅꯣ ꯑꯗꯨꯛ ꯌꯥꯝꯅ ꯂꯥꯡꯉꯤꯗꯨꯕꯣ ꯀꯔꯤꯁꯨ ꯂꯥꯡꯕꯤꯔꯨꯅꯨ ꯑꯩꯒꯤꯗꯤ ꯃꯈꯣꯏ ꯇꯥꯆꯧꯅ ꯌꯥꯝ ꯁꯥꯎꯒꯅꯤ ꯑꯗꯨꯝꯅ ꯇꯧꯔꯕꯗꯤ ꯍꯟꯗꯛ ꯃꯈꯣꯏ ꯇꯥꯆꯧꯗꯣ ꯂꯥꯛꯑꯝꯃꯤ ꯑꯗꯨꯁꯨ ꯑꯩꯒꯤ ꯁꯅꯥ ꯃꯆꯥ ꯑꯃ ꯁꯥꯎ ꯍꯥꯏꯗꯅ ꯁꯦꯜ ꯄꯤꯔꯝꯃꯤ ꯑꯗꯨꯅ ꯑꯩ ꯁꯅꯥ ꯃꯆꯥ ꯑꯃ ꯁꯥꯔꯤ ꯑꯩꯈꯣꯏ ꯏꯕꯨꯡꯉꯣꯗꯣ ꯁꯅꯥꯒꯗꯣ ꯁꯥꯔꯨꯅꯨ ꯍꯥꯏꯌꯨꯀꯣ ꯏꯃꯥ ꯑꯩ ꯀꯩꯁꯨ ꯈꯟꯗꯦ 이마ꯅ ꯑꯍꯜ ꯑꯣꯏꯕꯒꯤ ꯃꯁꯤꯟꯗ ꯉꯥꯏꯍꯥꯛꯀꯤ ꯄꯉꯥꯡꯗ ꯉꯥꯡꯖꯕꯒꯤ ꯋꯥꯅꯤ ꯏꯃꯥ ꯀꯩꯁꯨ ꯇꯧꯔꯨꯅꯨ ꯑꯩꯒꯤ ꯍꯩ ꯇꯧꯗꯕ ꯌꯥꯔꯤꯕ꯭ꯔꯥ ꯁꯤꯕꯣ ꯑꯩꯈꯣꯏꯅ ꯉꯝꯖꯕ ꯈꯔ ꯄꯤꯈꯤꯕꯗꯨꯅ ꯑꯣꯏꯕ ꯌꯥꯕ ꯅꯠꯇꯦꯅꯦ ꯏꯃꯥ ꯏꯕꯦꯝꯃ ꯑꯗꯨꯅ ꯏꯃꯥ ꯍꯣꯏꯁꯨ ꯂꯣꯏꯅ ꯈꯪꯉꯤ ꯍꯧꯖꯤꯛꯀꯤ ꯃꯇꯝꯗ ꯏꯆꯥꯅ ꯀꯔꯤꯁꯨ ꯌꯥꯎꯗꯅ ꯆꯠꯈꯤꯕꯗ ꯏꯀꯥꯏꯕ ꯅꯪꯂꯝꯗꯧ ꯃꯌꯥꯝꯗꯣ ꯂꯣꯏꯅ ꯈꯪꯉꯤ ꯁꯤꯗꯒꯤꯗꯤ ꯇꯞꯅ ꯇꯞꯅ ꯏꯆꯥꯒꯤꯁꯨ ꯑꯋꯥꯠ ꯑꯄꯥ ꯑꯃꯠꯇ ꯂꯩꯇꯅ ꯂꯣꯏꯅ ꯄꯤꯔꯛꯑꯗꯧꯅꯤ ꯏꯃꯥꯅ ꯏꯃꯥ ꯑꯩ ꯀꯩꯁꯨ ꯈꯟꯗꯦꯗ ꯍꯌꯦꯡ ꯀꯣꯟꯅ ꯇꯞꯅ ꯇꯞꯅ ꯁꯦꯜꯒ ꯃꯔꯥꯡ ꯀꯥꯏꯅ ꯂꯩꯔ ꯃꯇꯝꯗ ꯂꯣꯏꯅ ꯂꯩꯔꯒ ꯂꯣꯏꯔꯁꯦ ꯕꯤꯅꯥꯁꯨ ꯆꯥꯒ ꯊꯛꯇꯨꯅ ꯉꯥꯏꯍꯥꯛ ꯂꯩꯔꯝꯂꯕ ꯃꯇꯨꯡꯗ ꯍꯟꯈꯤꯔꯝꯃꯤ ꯉꯥꯏꯍꯥꯛ ꯂꯩꯔꯕ ꯀꯥꯟꯗ ꯃꯦꯝꯆꯥ ꯊꯔꯣꯒꯤ ꯄꯣꯠꯐꯝꯗ ꯃꯤꯋꯥ ꯉꯥꯡꯕ ꯌꯥꯕ ꯉꯥꯡꯂꯨꯔꯕ ꯃꯇꯨꯡ ꯌꯥꯆꯪꯂꯛꯄ ꯃꯇꯝꯗ ꯍꯟꯖꯤꯜꯂꯛꯂꯝꯃꯤ ꯃꯦꯝꯆꯥꯅ ꯍꯟꯖꯤꯜꯂꯛꯄ ꯃꯇꯝꯗ ꯂꯝꯕꯤꯗ ꯂꯩꯔꯝꯕ ꯅꯨꯡ ꯑꯃꯗ ꯈꯨꯗꯤ ꯊꯤꯖꯤꯟꯗꯨꯅ ꯃꯦꯝꯆꯥ 마기 오이 ꯊꯝ ꯃꯈꯣꯡ ꯑꯗꯨ ꯁꯣꯛꯂꯗꯨꯅ ꯂꯝꯕꯤꯗ ꯆꯠꯄ ꯃꯤꯑꯣꯏ ꯈꯔꯅ ꯃꯥꯕꯨ ꯁꯝꯗꯨꯅ ꯃꯌꯨꯝ ꯇꯝꯅ ꯊꯤꯜꯂꯛꯂꯝꯃꯤ ꯁꯣꯛꯂꯕ ꯃꯅꯦꯝꯒꯤ ꯃꯈꯣꯡꯗꯨ ꯊꯥꯖꯅ ꯇꯩꯊꯣꯛ ꯅꯥꯟꯊꯣꯛ ꯇꯧꯔꯗꯨꯅ ꯃꯅꯦꯝꯒꯤ ꯁꯦꯕꯥ ꯌꯥꯝ ꯀꯟꯅ ꯇꯧꯖꯔꯝꯃꯤ ꯁꯦꯕꯥ ꯇꯧꯖꯔꯤꯕꯤ ꯃꯃꯧꯗꯨꯗ ꯃꯦꯝꯆꯥ ꯀꯞꯂꯤ ꯀꯞꯂꯤ ꯑꯣꯟꯁꯤꯟꯗꯨꯅ ꯉꯥꯡꯕ ꯍꯧꯔꯛꯂꯝꯃꯤ ꯍꯥꯏ ꯀꯔꯤ ꯃꯍꯩꯖꯥꯗꯨꯕꯨ ꯇꯧꯁꯤꯜꯂꯕꯅꯣ ꯈꯪꯗꯦ ꯅꯍꯥꯟ ꯃꯈꯩ ꯀꯔꯤꯁꯨ ꯇꯧꯖꯗꯕ ꯑꯩꯁꯦ ꯉꯁꯤ ꯍꯦꯛꯇ ꯈꯣꯡ ꯑꯁꯤ ꯆꯠꯄ ꯉꯝꯗꯕ ꯃꯈꯩ ꯈꯨꯗꯤ ꯊꯤꯖꯤꯜꯂꯤ ꯍꯥꯏ ꯋꯥꯅꯤ ꯑꯩ ꯅꯍꯥꯟꯅ ꯃꯔꯣꯜ ꯑꯃ ꯅꯥꯔꯤꯕ ꯏꯃꯥ ꯑꯩꯅ ꯍꯤꯒꯥ ꯌꯩꯅꯕ ꯏꯁꯤꯡ ꯊꯥꯡꯒꯠꯂꯕꯅꯤ ꯀꯩꯁꯨ ꯇꯧꯔꯣꯏ ꯏꯃꯥ ꯌꯥꯝ ꯍꯦꯟꯖꯤꯟꯅ ꯈꯟꯖꯤꯟꯕꯤꯒꯅꯨ ꯍꯌꯦꯡ ꯑꯌꯨꯛ ꯉꯟꯇꯥ ꯆꯠꯇꯨꯅ ꯑꯩꯅ ꯑꯃꯥꯏꯕ ꯀꯧꯗꯨꯅ ꯌꯦꯡꯍꯟꯖꯒꯦ ꯀꯩꯝꯇ ꯄꯥꯈꯠꯄꯤꯒꯅꯨ ꯏꯃꯥ ꯏꯆꯥꯁꯤꯡꯗꯨ ꯂꯩꯖꯔꯝꯃꯗꯤ ꯑꯩ ꯑꯁꯨꯝ ꯈꯛ ꯇꯧꯔꯣꯏ ꯃꯃꯥ ꯑꯩꯅ ꯅꯥꯗꯨꯅ ꯂꯩꯔꯒ ꯏꯆꯥꯁꯤꯡꯗꯨꯅ ꯁꯣꯏꯗꯅ ꯑꯩꯕꯨ ꯂꯥꯌꯦꯡꯕꯤꯒꯅꯤꯕ ꯏꯆꯥꯁꯤꯡ ꯂꯩꯇꯕꯁꯤ ꯑꯩ ꯄꯨꯛꯅꯤꯡꯁꯤ ꯌꯥꯝ ꯅꯨꯡꯁꯤ ꯑꯩ ꯄꯨꯛꯅꯤꯡ ꯌꯥꯝ ꯅꯨꯡꯁꯤ ꯍꯥꯏꯔꯤꯁꯤꯅꯤ ꯏꯃꯥ ꯍꯌꯦꯡ ꯇꯥ ꯇꯣꯃꯥꯟ ꯍꯣꯏꯗ ꯆꯠꯇꯨꯅ ꯑꯩ ꯁꯣꯏꯗꯅ ꯍꯥꯏꯔꯨꯒꯦ ꯏꯃꯥ ꯃꯈꯣꯏ ꯇꯥꯆꯧꯒ ꯇꯣꯝꯕꯒꯗ ꯄꯥꯎ ꯄꯤꯕꯤꯈꯣ ꯍꯥꯏꯗꯅ ꯑꯩ ꯍꯥꯏꯔꯨꯒꯦ ꯊꯥꯖ ꯉꯥꯏꯍꯥꯛ ꯂꯩꯔ ꯃꯇꯨꯡ ꯃꯅꯦꯝꯕꯨ ꯉꯥꯏꯍꯥꯛ ꯍꯤꯞꯍꯟꯗꯨꯅ ꯊꯝꯖꯔꯝꯃꯤ ꯑꯗꯨꯒ ꯃꯥꯅ ꯆꯦꯟꯗꯨꯅ ꯆꯥꯛ ꯑꯃꯨꯛ ꯊꯣꯡ ꯃꯅꯦꯝꯒꯤ ꯃꯅꯥꯛꯇ ꯑꯃꯨꯛ ꯆꯪ ꯑꯗꯨꯝ ꯌꯦꯡꯖꯩ ꯃꯦꯝꯆꯥꯁꯨ ꯈꯪꯗꯕ ꯅꯠꯇꯦ ꯊꯥꯖꯅ ꯇꯧꯔꯤꯕ ꯃꯑꯣꯡꯗꯣ ꯃꯃꯧ ꯅꯨꯄꯤꯅ ꯑꯃꯗ ꯑꯃꯨꯛ ꯆꯦꯟ ꯇꯧꯖꯔꯤꯕꯗꯣ ꯎꯕꯗ ꯃꯦꯝꯆꯥ ꯃꯊꯟꯇ ꯌꯥꯝ ꯅꯨꯡꯉꯥꯏꯖꯔꯝꯗꯦ ꯃꯦꯝꯆꯥ ꯄꯨꯛꯅꯤꯡꯗ ꯃꯊꯟꯇ ꯈꯟꯖꯔꯝꯃꯤ ꯑꯣ ꯑꯩꯅ ꯑꯋꯣꯡ ꯑꯋꯨꯟ ꯈꯔꯒꯤ ꯑꯁꯨꯛ ꯐꯈ꯭ꯔꯕ ꯑꯩꯒꯤ ꯆꯤꯟꯊꯛꯇꯁꯨ ꯅꯣꯡꯃꯇ ꯈꯨꯝꯒꯅꯤ ꯈꯪꯗꯕ ꯑꯩꯒꯤ ꯏꯃꯧ ꯑꯁꯦ ꯀꯌꯥꯗ ꯊꯤꯅ ꯇꯧꯔꯤꯕ ꯑꯩꯁꯤ ꯌꯥꯝꯅ ꯐꯠꯈꯤꯗ꯭ꯔꯦꯗ ꯉꯁꯤ ꯑꯩꯅ ꯀꯔꯤꯁꯨ ꯇꯧꯕ ꯉꯝꯗꯅ ꯍꯤꯞꯇꯨꯅ ꯂꯩꯔꯤꯕ ꯃꯇꯝꯗꯗꯤ ꯑꯩꯅ ꯃꯤꯇꯥꯔꯨꯔꯤꯕ ꯑꯋꯣꯡ ꯑꯋꯨꯟ ꯁꯅꯥ ꯂꯨꯄꯥ ꯈꯔꯗꯨꯅ ꯀꯔꯤꯁꯨ ꯇꯧꯕ ꯌꯥꯔꯝꯗ꯭ꯔꯦ ꯑꯩꯅ ꯊꯤꯅ ꯇꯧꯔꯤꯕ ꯑꯩꯒꯤ ꯏꯃꯧ ꯑꯁꯤ ꯅꯠꯇꯅ ꯑꯩꯒꯤ ꯁꯦꯕꯥ ꯇꯧꯕꯤꯅꯕ ꯀꯅꯥꯁꯨ ꯂꯩꯔꯝꯗ꯭ꯔꯦ ꯁꯅꯥ ꯂꯨꯄꯥꯗꯨꯅ ꯁꯦꯕꯥ ꯇꯧꯕ ꯌꯥꯔꯝꯗ꯭ꯔꯦ ꯉꯁꯤꯗꯤ ꯑꯩ ꯌꯥꯝ ꯅꯤꯡꯉꯝꯂꯛꯇ꯭ꯔꯦ
Ima kaidauragi ima ungduna lairibuduba sakse khara injaragi ima si ha kariya sak haiba hoi ima sak loire sakse khara sasindrabadi ima kan kalaklaroi si ima khara sasinsi ima na yam pamjaba insangni hawai tharaka kobi lega thongbani si ukabi ayaibasu yauriye to ngasai ikhoi mala ambaduda purakbani si ima khara sase asa onthopna haurani da dudia kadai ima sak sake piro kadai no ima aidum injaraki ima se memsa thazana sak inbiraduna thiriba sak singadu loinamak natrabasu khara makhai sa thokjarami manemu sak pisa pithak loiraduna masu sak sarami thaba inkhang loiraduna thaza ising asabu puraduna memsa ki manakta sangaktuna manemu igayaiduna seba tawjarami memsa mamau nupi thazana tawba sebada pungpen pen bahaibudu oirami numitu thaza manemgi manakta seba tawna adum tum thakirami nongalaba matung thazana sattuna amaiba makauduna memsagi makhong adu phajana yengjarami aduga thaza tomal hoida sattuna magi nupa hoida mama nare haibagi pau pibi kho haiduna thazana sattuna hairami amaibana yenglaba matung memsa makhong adu khara yangladuna hanadagi khara makhaidi yamna pharaklami thazana samduna tapna satpa khotpasu adum ngamjarami nongmagi yamna phagalakpa haibadu oire bhima kadomda laigeni nangbo ma kari haige ai imungda wai siklubani loidawre kai haige ngehakta su pothawni nangbo wabuna loiba tare ngehak su pothawoba waba tare ngasado ima kaisu wadeda imungi thaba khara tawbasibu kaigi wadoino loidawre ima aduga numidangi thongnanaba hangam kharasu yaksilubani adu manthonglaga loireda ima koiroyi yengoi hangam do puthoro umapanda ima manbirage nang waido sisiluro loiraga ne ima ga sa thaksi salo lawi mousidi salo hangam do ima da piram hoima adudi e hangam do puthoraklagi ima na tapna hek manbiro memsa amadi thazda nongmagi tapna naksinaduna yamna nungsinaba haibadu oirami nongmanini gi matungni loyaga tombaga su yumda halaklami adubu makhoin halakpadadi memsa karisu tawramje pungpha pharami loyana ma kaino ta tomal na pau tamakpadadi chatpaga ngamdra haidan tamai aduga imadi kaishu tawramjene adune taso imadi kaishu tawdi kamai toino isu khali natraga ekhoida ta tomal na phagiga tawi za isa sa tomal na haribado loina sumi ima se satpa ngamlamje imagi tomba pumnamak asya nangina taima sina ima bu kanna hotnabadagi ima sigi phibam sida yarakli imagi bumo kaino haisibu ima tona thazakijeda itaimana kaino itaima imana isibu kaino chumaba itaima ubada khu kama imana itaimana sebaga tawi haisibu aibu manga sapmanareda kokai ngawi hai masi ngangsini hek ngangmasidi imase hojikti kaisu tawdrabasidi nabu pungpha pharabani imagi tomba imase matam khara wakhal yam theluri imagi bumo imagi phattaba wakhal singdo ngasidi natai masina sumthokpiduna ima wakhal yam tare tomba matamgi satnabi awong da ngaurubi imase yam lalamme sana lupaduna aigi siba tawba yaramdrenya yung koi baibi yunggi yumburembi oiribi nangina tai masina aigi seba tawbadagi imase ngasi nakhoinigi mangda lepa ngamlibani ni sa loyana ima ngasi imana wakhal sakthokpasi ubada nasa yam nungai ma sil sana lupadi talaga phangmani adubu ima mioibagi minungsidi silna leiba yadabani as ngasidi yam harawi khoi mana sumaina wakhal taramse ai yam nungai idema ai nga leiruge nga sasi ngasidi ima ai nga leiruge ngasidi idema na nga hauna thongbodo isaduni taso ai sali nga leiba idema moroi mapanga do semamako hai tomba ngai khoni nangbo yengu hai lakpada ngai ri tauri siengu ni hemasya yengu ne he amuk sien khene mase thida angau masidia asumna memsa gi imungdu nungai yai phana nungsi sana na pan khirami